ꯉꯁꯥꯏꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯄꯥꯗ ꯀꯞꯄꯤꯗꯣ ꯏꯕꯨ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯉꯁꯤꯁꯤ ꯀꯩꯅꯣꯗꯒꯤ ꯇꯧꯒꯦꯅ ꯇꯧꯔꯒ ꯇꯦꯟꯗꯒꯤ ꯇꯧꯒꯦꯅ ꯇꯧꯔꯒ ꯀꯥꯏꯗꯒꯤ ꯅꯨꯡꯅ ꯅꯤꯡꯁꯤꯡꯉꯛꯇꯅ ꯈꯪꯉꯦ ꯅꯪ ꯁꯤꯔꯦꯡꯒꯩ ꯂꯣꯏ ꯌꯦꯡꯈꯤꯕ꯭ꯔꯣ ꯅꯪ ꯑꯩꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦꯅ ꯇꯨꯝꯃꯤꯅ ꯀꯟꯅ ꯇꯨꯝ ꯂꯩꯔꯝꯃꯤ ꯃꯥꯏ ꯀꯥꯎꯁꯜꯂꯨ ꯆꯪꯉꯣ ꯃꯥ ꯆꯜꯂꯒ ꯈꯨꯄꯥꯛ ꯆꯥꯅꯤ ꯀꯔꯤ ꯋꯥꯈꯜꯗ ꯍꯧꯗꯣꯔꯛꯏꯅꯣ ꯅꯨꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯏ ꯄꯤꯁꯜꯂꯛꯏ ꯕꯕꯥ ꯏꯪꯕꯅ ꯉꯁꯤ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯏꯕꯣ ꯇꯧꯗꯣꯏꯅꯤꯅꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯣꯏꯅꯥꯝ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯉꯁꯤ ꯏꯪꯕꯅ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯔꯣꯃꯤꯂꯥ ꯑꯣꯏꯅꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯏꯁ ꯉꯁꯤꯗꯤꯅꯦ ꯆꯥꯛꯁꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯦꯗ ꯉꯁꯤ ꯆꯥꯛꯀ ꯍꯣꯏ ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯃꯣꯏꯕꯨꯗꯤ ꯆꯥꯅꯩꯑꯕ ꯑꯩꯅ ꯆꯥꯖꯗꯕꯩ ꯋꯥꯅꯦꯕ ꯈꯦꯆꯤ ꯍꯧꯖꯤꯜꯂꯦ ꯉꯁꯤꯗꯤ ꯑꯁꯝꯕ ꯑꯁꯝꯕꯇꯅꯤ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯉꯥꯏꯔꯝꯃꯤꯅꯦ ꯍꯥꯏꯕ ꯑꯣꯏꯅꯥꯝꯅ ꯑꯣꯏꯅꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅꯥꯝ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯉꯁꯤ ꯊꯥꯔꯣꯏꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯕꯅꯦ ꯑꯩ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯍꯧꯖꯤꯛꯅꯦ ꯑꯗꯨꯒꯤ ꯑꯁꯤ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯠꯁꯦ ꯑꯗꯒꯤ ꯉꯁꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯠꯂꯨꯔꯕꯅꯤꯅ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯊꯥꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯑꯗꯩ ꯉꯥꯏꯍꯥꯛꯁꯨ ꯇꯨꯝꯊꯔꯨꯔꯦ ꯑꯩꯈꯣꯏ ꯃꯨꯅꯤꯅ ꯍꯧꯗꯣꯔꯛꯏꯅꯦꯕ ꯁꯨꯅꯤꯇꯥꯅ ꯍꯦꯜꯂꯣ ꯁꯨꯅꯤꯇꯥ ꯍꯦꯜꯂꯣ ꯀꯃꯦꯟ ꯏꯁꯜꯂꯛꯑꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯏꯪꯕꯅ ꯑꯩ ꯉꯁꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯆꯦꯁꯦ ꯈꯤꯇ ꯄꯣꯊꯥꯕꯤꯌꯣ ꯆꯦꯁꯦ ꯈꯤꯇ ꯄꯣꯊꯥꯕꯤꯌꯣ ꯄꯣꯊꯥꯕ ꯌꯥꯗꯦꯅꯦ ꯅꯣꯏ ꯃꯌꯥꯝ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯁꯦ ꯂꯥꯛꯏꯃꯤ ꯄꯣꯊꯥꯕ ꯌꯥꯗꯦꯅꯦ ꯍꯦꯜꯂꯣ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯍꯦꯜꯂꯣ ꯁꯨꯁꯃꯤꯇꯥ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯕꯒꯤ ꯕꯤꯁꯣꯖꯤꯠ ꯃꯉꯥꯡꯅ ꯂꯥꯏꯚꯔꯣ ꯍꯣꯏ ꯕꯤꯁꯣꯖꯤꯠ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯁꯦ ꯆꯍꯤ ꯀꯌꯥ ꯃꯥꯟꯒꯦ ꯆꯦ ꯅꯪ ꯃꯁꯛ ꯎꯠꯂꯒꯅꯤꯅ ꯑꯩꯅ ꯈꯪꯗꯣꯏꯗꯣ ꯅꯪꯗꯤ ꯃꯁꯛꯁꯨ ꯎꯠꯇꯦ ꯅꯪ ꯃꯁꯛ ꯎꯠꯂꯛꯑꯒꯅꯤ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯗꯣ ꯑꯔꯦꯟ ꯑꯥꯎ ꯍꯥꯏ ꯍꯦꯜꯂꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯣꯏꯅꯥꯝ ꯁꯨꯃ ꯒꯦꯁ ꯇꯧꯋꯦꯕꯀꯣ ꯁꯦ ꯍꯣꯏꯅꯦ 24 25 ꯀꯔ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯔꯙꯥ ꯑꯣꯏꯅ ꯔꯣꯅꯤꯂꯥ ꯑꯣꯏꯅ ꯁꯦ ꯍꯟꯗꯛ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯗꯤ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯕꯤꯔꯒꯣ ꯄ꯭ꯂꯤꯖ ꯃꯥ ꯑꯩ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯗꯦꯅꯦ ꯑꯩ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯗꯦ ꯑꯗꯨꯅꯅꯦ ꯑꯩ ꯆꯒꯦꯝ ꯄꯣꯝꯕ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯇꯧꯕꯁꯨ ꯍꯩꯇꯦꯕ ꯑꯗꯣ ꯆꯥꯁꯨ ꯆꯥꯗꯦ ꯆꯒꯦꯝ ꯄꯣꯝꯕ ꯈꯪꯗꯦ ꯑꯗꯨꯃꯛꯄꯨ ꯌꯦꯡꯒꯦꯀꯣ ꯇꯤꯆꯔꯅ ꯑꯩꯁꯦ ꯆꯍꯤ 10 ꯑꯣꯏꯃ ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤꯍꯦ ꯆꯍꯤ 12 ꯍꯥꯏꯅꯦ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯁꯨꯁꯤꯂꯥ ꯑꯩꯗꯤꯅꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯆꯥꯛ ꯆꯥꯕꯨꯗꯤ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦꯕ ꯑꯩꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯅꯣꯏ ꯃꯌꯥꯝ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯂꯥꯏꯐꯁꯦ ꯆꯪꯉꯛꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯄꯩꯈꯥ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯄꯔꯤꯈꯥ ꯊꯥꯔꯤꯅ ꯍꯥꯏ ꯃꯥꯜꯂꯦ ꯑꯦꯛꯖꯥꯝ ꯊꯥꯔꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯅꯪꯒꯤꯁꯦ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯦꯀꯣ ꯁꯨꯁꯃꯤꯇꯥ ꯑꯣꯟꯗ ꯂꯩꯌꯦꯕꯀꯣ ꯀꯔꯅꯖꯤꯠ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯑꯣꯏꯅꯥꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯆꯦꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯂꯥꯛꯂꯤꯅꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅꯥꯝꯁꯦ ꯀꯥꯏꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤꯔ ꯑꯣꯏꯅꯥꯝꯁꯦ
ꯉꯥꯏꯕ ꯍꯥꯏꯕꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯅꯦ ꯆꯦꯒꯤ ꯂꯥꯏꯛꯁꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯅꯤꯂꯥ ꯊꯦꯡꯀ꯭ꯌꯨ ꯑꯁꯂꯥꯝꯗꯗꯤ ꯁꯣꯏꯕꯨ ꯁꯣꯏꯅꯤꯕꯣ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯔꯝꯕꯒꯤ ꯑꯣꯏꯅꯥꯝꯅ ꯀꯩꯕ ꯏꯝꯐꯥꯜꯒꯤꯅꯤ ꯍꯥꯏꯕ ꯏꯝꯐꯥꯜ ꯏꯁꯀꯤꯅ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯏꯝꯐꯥꯜꯒꯤꯁꯨ ꯃꯤ ꯂꯥꯛꯑꯦꯀꯣ ꯁꯨꯁꯤꯂꯥꯅ ꯗꯤꯜꯁꯣꯟ ꯁꯥꯄꯣꯟ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯁꯨꯁꯤꯂꯥ ꯀꯩꯕ ꯗꯤꯜꯁꯣꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯔꯥꯡ ꯃꯇꯝꯁꯤꯕꯨ ꯀꯩꯗꯧꯔꯤꯒꯦ ꯆꯍꯤ ꯀꯌꯥ ꯏꯔꯥꯡ ꯃꯇꯝꯁꯤꯕꯨ ꯀꯝꯗꯧꯔꯤꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯑꯩꯗꯤ ꯆꯍꯤ 34 35 ꯁꯨꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯀꯔꯅꯖꯤꯠ ꯀꯨꯟꯊꯧꯖꯝꯅ ꯆꯦ ꯀꯁꯥ ꯀꯗꯥꯏꯒꯤꯅꯣ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯦ ꯂꯛꯁꯃꯤ ꯁꯤꯡꯍ ꯍꯥꯏ ꯆꯦ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯆꯥꯒꯦ ꯉꯁꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯂꯛꯁꯃꯤ ꯁꯥꯎꯠ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯅꯪ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯃꯤꯇꯩꯔꯣꯟꯗ ꯑꯗꯨꯝ ꯏꯔꯧꯀꯣ ꯕ꯭ꯔꯣ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯩꯁꯦꯕ ꯀꯩꯁꯨꯝ ꯍꯥꯏꯅꯩ ꯅꯠꯇꯦ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩꯅꯦ ꯅꯪꯁꯨ ꯀꯩꯀꯩ ꯑꯗꯨꯝ ꯏꯔꯛꯑꯣ ꯑꯁꯤꯗꯩ ꯏꯪꯕꯅ ꯂꯣꯏꯕꯣ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝꯅ ꯁꯣꯜ ꯃꯨꯕꯥꯡ ꯑꯣꯏꯅꯥꯝꯅ ꯆꯦꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩ ꯂꯝꯗ ꯄꯣꯛꯀꯦ ꯑꯩꯁꯦ ꯁꯨꯅꯥꯏꯗꯅꯦ ꯁꯨꯅꯥꯏ ꯃꯪꯒꯣꯜꯄꯨꯔ ꯍꯥꯏꯗꯨꯒ ꯄꯣꯛꯑꯦ ꯃꯦꯝꯊꯣꯏꯕꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯅ ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯦ ꯀꯩꯅꯣ ꯆꯦ ꯀꯤꯔꯟ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯈꯦꯆꯤ ꯊꯣꯡꯕ ꯆꯥꯔꯦ ꯆꯥꯔꯕꯣ ꯍꯥꯏꯕ ꯆꯥꯔꯦ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯕꯗꯤ ꯀꯩ ꯖꯒꯥꯗ ꯄꯣꯛꯏꯅꯣ ꯍꯥꯏꯕ ꯑꯩꯁꯦ ꯁꯨꯅꯥꯏ ꯃꯪꯒꯣꯜꯄꯨꯔꯗ ꯄꯣꯛꯄꯅꯦ ꯀꯁꯥꯔꯗ ꯑꯗꯨꯝ ꯄꯣꯛꯄꯅꯤ ꯍꯥꯏꯕ ꯑꯣꯏ ꯆꯦ ꯀꯤꯔꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯛꯁꯃꯤꯁꯤꯡꯍ ꯉꯁꯤꯁꯦ ꯌꯥꯝꯅ ꯏꯪꯕꯅꯤ ꯆꯦ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯏꯪꯉꯤ ꯑꯩ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯏꯪꯉꯦ ꯉꯁꯤ ꯃꯄꯥꯟꯗꯁꯨꯅꯦ ꯆꯠꯊꯣꯛꯄ ꯆꯠꯁꯤꯟ ꯇꯧꯔꯕꯅꯤꯅꯅꯦ ꯈꯣꯡꯂꯣ ꯈꯨꯠꯂꯣ ꯂꯣꯏ ꯁꯣꯛꯁꯅꯦꯕ ꯈꯣꯡꯗꯒ ꯁꯣꯛꯁ ꯎꯞꯁꯜꯂꯤꯅꯦ ꯈꯨꯠꯇꯕꯨꯗꯤ ꯒ꯭ꯂꯣꯚꯁ ꯎꯞꯄꯦꯀꯣ ꯈꯣꯡꯗꯒ ꯁꯣꯛꯁ ꯎꯞꯁꯜꯂꯤꯅꯦ ꯏꯁꯥ ꯊꯤꯅ ꯏꯪꯉꯦ ꯉꯁꯤ ꯀꯣꯟꯊꯧꯖꯝꯅ ꯏꯆꯦꯅ ꯌꯥꯏꯐꯔꯦ 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 ꯀꯔꯅꯖꯤꯠ ꯀꯣꯟꯊꯧꯖꯝ ꯌꯥꯏꯐꯔꯦ ꯗꯤꯜꯁꯣꯅ ꯆꯦꯒꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯗꯣ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯗꯤꯜꯁꯣꯟ ꯑꯩ ꯀꯩꯅꯣ ꯑꯣꯏꯅꯥꯝ ꯑꯩꯒꯤꯅꯦ ꯃꯨꯛꯕꯥꯡꯗꯣ ꯉꯁꯤꯒꯤ ꯅꯠꯇꯦ ꯉꯔꯥꯡꯒꯤ ꯃꯨꯛꯕꯥꯡꯅꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗꯦ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯦꯝꯇꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯇꯧꯁꯜꯂꯣ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯇꯧꯁꯜꯂꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡꯅꯦꯕ ꯇꯧꯁꯟꯕꯤꯌꯣ ꯃꯥꯛꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯅꯤ ꯅꯥ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯍꯥꯏꯅꯦ ꯅꯥ ꯊꯣꯡꯕ ꯍꯥꯏ ꯑꯩ ꯉꯁꯥꯏꯁꯨ ꯂꯥꯏꯚ ꯊꯥꯔꯝꯃꯦ ꯁꯣꯏꯔꯦ ꯉꯔꯥꯡꯒꯤꯅꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯗꯤ ꯑꯞꯂꯣꯗ ꯇꯧꯗꯦ ꯇꯧꯔꯤ ꯑꯞꯂꯣꯗ ꯑꯃ ꯇꯧꯔꯦ ꯀꯣꯂꯥꯕꯔꯦꯁꯟꯒꯤꯅꯦ ꯑꯞꯂꯣꯗ ꯑꯃꯗꯤ ꯇꯧꯕꯅꯦ ꯁꯣꯔꯠꯇ ꯑꯣꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒꯤꯗꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯣ ꯀꯩꯅꯣ ꯑꯩ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗꯁꯨ ꯂꯥꯏꯚ ꯑꯃ ꯊꯥꯔꯝꯕꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯥꯝ ꯇꯧꯕꯒꯤꯅꯦ ꯂꯥꯏꯚ ꯊꯥꯔꯝꯕꯅꯦ ꯌꯥꯝ ꯋꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯍꯧꯗꯕꯅꯤꯅꯅꯦ ꯑꯗꯨꯅ ꯃꯤꯁꯨ ꯀꯅꯥꯝ ꯂꯥꯛꯄꯤꯗꯕ ꯑꯩ ꯌꯥꯝ ꯋꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯡ ꯑꯃ ꯉꯥꯏꯔꯒ ꯀꯌꯥꯝ ꯋꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯥꯏꯚꯇꯣ ꯑꯣꯏꯅꯥꯝꯅ ꯆꯦꯗꯤ ꯋꯥꯗ꯭ꯔꯣ ꯋꯥꯔꯤꯅꯦ ꯑꯣꯏꯅꯥꯝ ꯑꯗꯨꯝ ꯏꯁꯥꯁꯦ ꯆꯣꯛꯊꯔꯤꯅꯦ ꯑꯗꯒꯤ ꯁꯨꯁꯤꯂꯥꯅ ꯆꯦ ꯉꯁꯤꯗꯤ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯂꯩꯗꯣꯏꯅꯣ ꯑꯩꯁꯦ ꯁꯨꯁꯤꯂꯥ ꯑꯩ ꯈꯪꯗꯦꯀꯣ ꯄꯨꯡ ꯑꯃꯗꯤ ꯂꯩꯒꯅꯤ ꯑꯗꯣ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯄꯨꯡ 2 ꯐꯥꯎꯕ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯉꯥꯏꯒꯦꯅ ꯈꯜꯂꯤꯅꯦ ꯈꯔ ꯊꯦꯡꯖꯤꯜꯂꯒꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯂꯥꯛꯏꯑꯕ ꯑꯗꯨꯅ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯑꯕꯦꯝꯃ ꯃꯩꯇꯩ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯑꯕꯦꯝꯃ ꯆꯥꯛ ꯆꯥꯅꯔꯕꯣ
ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤꯅꯤ ꯑꯗꯨꯁꯨ ꯆꯦꯁꯦ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯍꯣꯏ ꯃꯥꯅꯦꯕ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯂꯣꯏ ꯇꯧꯔꯤꯅꯤ ꯋꯥꯎ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯂꯛꯁꯃꯤ ꯁꯤꯡꯍ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯒ ꯎꯅꯔꯒ ꯃꯁꯛ ꯈꯪꯅꯅꯤꯡꯉꯦ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯂꯛꯁꯃꯤ ꯅꯣꯡꯃ ꯎꯅꯁꯤꯀꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯎꯅꯕꯒꯤ ꯃꯇꯝ ꯂꯥꯛꯂꯗꯤ ꯑꯗꯨꯝ ꯎꯅꯗꯣꯏꯅꯤꯀꯣ ꯆꯥꯔꯦ ꯆꯦ ꯍꯥꯏꯕ ꯑꯣꯏꯅꯥꯝꯅ ꯌꯥꯝꯅ ꯀꯜꯂꯦ ꯀꯟꯗ ꯖꯥꯄꯣꯟꯇꯦꯅꯦ ꯀꯟꯗ ꯖꯥꯄꯣꯟꯇꯦ ꯑꯗꯨꯁꯨꯅꯦ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯆꯠꯂꯤꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯩꯗꯨꯒꯅꯦ ꯑꯩ ꯂꯥꯛꯑꯦꯕ 9 ꯃꯈꯥꯏꯒꯤꯗꯨꯒ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯄꯀꯣ ꯑꯗꯨꯏꯗꯣ ꯉꯁꯤ ꯑꯞꯂꯣꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯑꯩ ꯑꯗꯨꯝꯅꯦ ꯑꯥꯗꯗꯤ ꯌꯥꯝ ꯂꯥꯡꯉꯤꯗꯅ ꯑꯗꯨꯅ ꯑꯞꯂꯣꯗ ꯇꯧꯕꯗꯣ ꯃꯑꯣꯡ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯩꯁꯨ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯇꯧꯗ꯭ꯔꯤꯗꯣ ꯌꯨꯝꯗ ꯄꯞ ꯇꯧꯅ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯒ ꯈꯨꯗꯛꯇ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯤꯅꯦꯕ ꯁꯣꯔꯠꯇ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯦ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕ ꯃꯦꯝꯊꯣꯏꯕꯤ ꯗꯟ ꯍꯌꯦꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯁꯨꯁꯃꯤꯇꯥ ꯃꯥꯛ ꯇꯧꯖꯔꯛꯀꯅꯤꯀꯣ ꯅꯤꯡꯉꯣꯜꯁꯦ ꯀꯥꯎꯔ ꯃꯤꯡ ꯀꯧꯔꯦ ꯅꯤꯡꯉꯣꯜꯁꯦ ꯀꯧꯔ ꯃꯤꯡ ꯀꯧꯔ ꯍꯥꯏꯌꯦ ꯑꯗꯨꯝ ꯅꯤꯡꯉꯣꯜ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯍꯥꯏꯌꯦ ꯉꯁꯤ ꯀꯩꯅꯣ ꯉꯁꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯖꯅꯝꯗꯤꯟꯒꯤꯅꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯕ ꯀꯦꯟꯗꯜ ꯊꯥꯟꯕꯒꯤꯅꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯌꯣꯒꯥꯒꯤꯁꯨ ꯑꯗꯨꯝ ꯇꯧꯔꯦꯕ ꯈꯪꯗꯦ ꯑꯩ ꯂꯥꯏꯚ ꯊꯥꯗꯣꯛꯈꯤꯕꯅꯦ ꯀꯔꯤ ꯀꯔꯤ ꯆꯥꯔꯕ ꯈꯪꯗꯦ ꯃꯣꯏ ꯏꯁꯩꯗꯨꯅ ꯌꯥꯔꯤꯔꯥ ꯌꯥꯗ꯭ꯔꯤ ꯑꯗꯨꯐꯥꯎ ꯌꯦꯡꯕꯩ ꯃꯇꯝ ꯆꯪꯗꯦ ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯤ ꯃꯤ ꯂꯣꯏꯅꯃꯛ ꯆꯦꯒꯤ ꯂꯥꯏꯐꯁꯤꯗ ꯋꯥꯎꯅ ꯁꯄꯝ ꯇꯧꯕꯤꯌꯣ ꯋꯥꯎꯅ ꯁꯄꯝ ꯇꯧꯕꯤꯌꯣ ꯍꯥꯏꯗꯣ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯎ ꯍꯥꯏꯅ ꯏꯕꯤꯔꯛꯑꯣꯀꯣ ꯃꯦꯝꯊꯣꯏꯕꯤꯅ ꯋꯥꯎ ꯍꯥꯏꯅ ꯃꯥ ꯗꯟ ꯇꯧꯔꯦꯀꯣ ꯈꯨꯗꯣꯝꯕꯤꯒ ꯇꯧꯅ ꯃꯦꯝꯊꯣꯏꯕꯤ ꯗꯟ ꯅꯪ ꯍꯜꯂꯛꯄ ꯀꯥꯎꯅꯨ ꯍꯌꯦꯡ ꯍꯟꯕꯤꯌꯣ ꯉꯁꯤꯗꯤ ꯍꯜꯂꯛꯂꯅꯨ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯍꯟꯖꯔꯛꯀꯅꯤ ꯃꯦꯝꯊꯣꯏꯕꯤ ꯁꯨꯁꯃꯤꯇꯥꯗ ꯍꯟꯕꯤꯌꯨꯀꯣ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯇꯣꯏꯅꯤꯀꯣ ꯑꯩꯅꯇꯕꯨ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯅꯅ ꯈꯣꯠꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯅꯦꯕ ꯑꯗꯣ ꯂꯥꯏꯚ ꯏꯆꯦ ꯀꯤꯀꯤ ꯅꯪ ꯂꯥꯛꯑꯕꯣ ꯏꯆꯦꯗꯤ ꯉꯁꯤ ꯏꯁꯥꯁꯦ ꯄꯨꯡꯆꯣꯛ ꯆꯣꯛꯊꯔꯦꯗ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯄꯗ ꯀꯤꯀꯤ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯕꯣ ꯍꯣꯏꯕ ꯍꯣꯏꯔꯦꯕꯣ ꯀꯤꯠꯀꯤꯠ ꯁꯨꯁꯃꯤꯇꯥ ꯗꯟ ꯇꯧꯕ ꯌꯥꯗꯦ ꯃꯥ ꯍꯥꯏꯗꯣ ꯇꯥꯗ꯭ꯔꯣ ꯍꯌꯦꯡ ꯍꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯗꯨꯗꯤ ꯉꯁꯤ ꯇꯧꯕ ꯌꯥꯗꯦꯅ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒ ꯁꯤꯒꯒꯤ ꯂꯥꯏꯐꯇꯒꯤ ꯂꯧꯅꯕꯁꯦ ꯈꯨꯗꯛꯇ ꯗꯟ ꯇꯧꯕ ꯌꯥꯗꯦ ꯑꯃꯅ ꯉꯁꯤ ꯇꯧꯔꯗꯤ ꯑꯃꯅ ꯍꯌꯦꯡ ꯇꯧꯗꯣꯏꯅꯤꯀꯣ ꯅꯪ ꯍꯣꯔꯦꯟ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯤ ꯑꯇꯣꯞꯄꯅ ꯍꯥꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯉꯁꯤ ꯈꯔ ꯁꯥꯕ꯭ꯔꯣ ꯏꯆꯦ ꯏꯃꯥ ꯏꯄꯦꯝꯃ ꯁꯥꯕ꯭ꯔꯥ ꯀꯥꯏꯅ ꯉꯁꯤ ꯏꯪꯉꯤꯕ ꯏꯪꯉꯤꯅꯤ ꯉꯁꯤ ꯍꯥꯏꯅꯦꯛꯀ ꯂꯤꯠꯂꯒ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯥ ꯆꯦ ꯑꯩ ꯇꯨꯝꯅꯒꯦ ꯑꯩ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩ ꯍꯣꯏ ꯑꯣꯏꯅꯥꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨ ꯉꯥꯏꯅ ꯂꯩꯔꯝꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯏꯐꯇ ꯂꯩꯕꯤꯔꯝꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯅꯪꯅꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯄꯨꯡ 9ꯗ ꯑꯗꯣ ꯍꯥꯏꯔꯝꯃꯣ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯔꯝꯃꯣ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯋꯥꯎꯋꯦꯀꯣ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯏꯆꯦꯗꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯦ ꯀꯤꯠ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯦ ꯗꯤꯜꯁꯣꯟꯅ ꯕꯥꯏ ꯕꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯛ ꯆꯥꯔꯦ ꯑꯩꯁꯨ ꯁꯣꯔꯠ ꯕ꯭ꯂꯣꯛꯁꯅ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯀꯤꯠ ꯑꯩꯗꯤ ꯂꯣꯏꯔꯦ ꯁꯥꯕꯅ ꯀꯤꯠ ꯑꯩꯗꯤ ꯉꯁꯤ ꯌꯥꯝ ꯏꯪꯉꯦ ꯂꯥꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅꯥꯝ ꯍꯌꯦꯡ ꯄꯨꯡ 9ꯗ ꯁꯣꯏꯗꯅꯀꯤ ꯂꯥꯛꯄꯤꯌꯨꯀꯣ ꯀꯤꯀꯤ ꯋꯥꯎ ꯀꯩ ꯃꯊꯦꯜꯅꯣ ꯏꯆꯦ ꯉꯁꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯇꯧꯁꯜꯂꯦ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯅ ꯅꯤꯡꯉꯣꯜ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯉꯣꯏ ꯏꯁꯥꯁꯦ ꯆꯣꯛꯊꯕꯒꯤꯅꯦꯕ ꯈꯔ ꯀꯟꯅ ꯉꯥꯡꯉꯣꯏ ꯉꯥꯡꯀꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯏꯕ ꯆꯦ ꯉꯁꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯁꯜꯂꯦꯀꯣ ꯗꯤꯜꯁꯣꯟꯅ ꯂꯥꯛꯀꯅꯤ ꯑꯣꯏꯅꯥꯝꯅꯀꯣ ꯗꯤꯜꯁꯣꯟ ꯑꯣꯏꯅꯥꯝꯅ ꯂꯥꯛꯀꯅꯤ ꯂꯥꯛꯎꯀꯣ ꯑꯣꯏꯅꯥꯝ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯄꯨꯡ 9ꯗꯅꯤ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯑꯣꯏꯅꯥꯝꯅ ꯆꯦꯒꯤ ꯂꯥꯏꯐ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯂꯥꯏꯐ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯆꯦꯒꯤ ꯂꯥꯏꯐ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯅꯪꯒꯤ ꯑꯩ ꯂꯥꯏꯐ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤꯌꯥꯔ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤꯔꯣ
ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯇꯦ ꯈꯪꯕ꯭ꯔꯥ ꯆꯦ ꯁꯤꯜꯆꯔ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤꯅꯦ ꯌꯦꯡꯉꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯣꯏꯅꯥꯝ ꯊꯦꯡꯀ꯭ꯌꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯉꯒꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯀꯥꯗꯣꯏꯁꯦ ꯌꯦꯡꯉꯨ ꯑꯩꯁꯦ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯍꯣꯠꯅꯩꯅꯤ ꯑꯉꯥꯡꯁꯨ ꯍꯣꯠꯅꯩꯅꯤ ꯃꯄꯥꯒꯤꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯂꯤꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯅ ꯈꯣꯠꯅ ꯍꯣꯠꯅꯩꯅꯤ ꯂꯥꯏꯚꯁꯨ ꯊꯥꯔꯤꯅꯤ ꯎꯄꯔꯁꯦ ꯕ꯭ꯂꯣꯛꯁꯨ ꯅꯝꯅꯕ ꯍꯥꯏꯅ ꯍꯣꯠꯅꯩꯅꯦꯕ ꯑꯩꯅꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗ ꯅꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯂꯣꯏꯔꯦ ꯑꯩꯒꯤ ꯚ꯭ꯌꯨ ꯁꯦꯗ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯍꯥꯏ ꯆꯦ ꯇꯥꯅꯤ ꯑꯔꯥꯝꯕꯝ ꯕ꯭ꯂꯣꯛꯁꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯀꯤꯀꯤꯗ ꯁꯥꯞ ꯇꯧꯈ꯭ꯔꯦ ꯍꯌꯦꯡ ꯍꯟꯕꯤꯔꯛꯎ ꯍꯥꯏ ꯀꯤꯀꯤ ꯁꯨꯁꯃꯤꯇꯥꯗ ꯍꯟꯕꯤꯈꯣꯀꯣ ꯍꯌꯦꯡ ꯁꯣꯏꯗꯃꯛꯀꯤ ꯇꯨꯝꯅꯤꯡꯉꯦ ꯕꯣ ꯇꯨꯝꯃꯨꯔꯣ ꯇꯨꯝꯃꯨꯔꯣ ꯃꯦꯟꯊꯣꯏꯕꯤ ꯇꯨꯝꯃꯨꯔꯣ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯁꯪꯉꯒꯗꯤ ꯄꯨꯡ 4ꯗ ꯃꯥꯏꯃꯤꯠꯀꯁꯦ ꯂꯣꯏ ꯆꯞꯄꯦꯗ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯇꯅꯤ ꯑꯔꯥꯃꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯍꯣꯏ ꯆꯥꯛ ꯆꯥꯔꯦ ꯇꯅꯤ ꯃꯦꯝꯊꯣꯏꯕꯤꯅ ꯒꯨꯗ ꯅꯥꯏꯠ ꯃꯦꯝꯊꯣꯏꯕꯤ ꯃꯆꯟ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯃꯦꯝꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯗꯤ ꯃꯆꯟ ꯍꯥꯏꯅ ꯀꯧꯔꯦꯕ ꯑꯉꯥꯡ ꯃꯆꯥꯅꯦꯕ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯃꯆꯟ ꯊꯝꯃꯒꯦꯀꯣ ꯑꯩ ꯊꯝꯃꯣ ꯍꯥꯏꯕꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯉꯝꯃꯒꯗꯤ ꯃꯦꯝꯊꯣꯏ ꯅꯪ ꯍꯜꯂꯛꯈ꯭ꯔꯕꯣ ꯑꯩꯅ ꯍꯌꯦꯡ ꯇꯧꯔꯛꯎ ꯍꯥꯏꯖꯕꯗꯣ ꯑꯩ ꯃꯦꯝꯊꯣꯏ ꯁꯨꯁꯃꯤꯇꯥꯗ ꯍꯟꯕꯤꯈ꯭ꯔꯕꯣ ꯀꯃꯦꯟ ꯑꯃ ꯍꯦꯛꯇ ꯇꯧꯁꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯔꯔꯣꯏꯀꯣ ꯁꯨꯁꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯅꯩꯔꯦꯗ ꯀꯩꯅꯣꯅꯦ 1,400ꯕꯨ ꯂꯩꯅꯦ ꯑꯩ ꯁꯤꯗꯣꯔꯦ ꯃꯌꯥꯝ ꯍꯛꯀꯥꯝ ꯆꯟꯕꯗ ꯑꯩ ꯁꯤꯗꯣꯔꯦ ꯀꯤꯀꯤꯠ ꯑꯩꯉꯣꯟꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯀꯤꯀꯤꯗ ꯉꯁꯤ ꯍꯜꯂꯛꯀꯅꯨ ꯍꯌꯦꯡ ꯍꯜꯂꯛꯎꯀꯣ ꯃꯌꯥꯝ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯀꯨꯏꯖꯜꯂꯦ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯌꯥꯗ꯭ꯔꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯌꯥꯗ꯭ꯔꯦ ꯇꯅꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯇꯧꯁꯜꯂꯣ ꯑꯃꯒ ꯑꯃ ꯄꯪꯇꯧꯗ ꯇꯧꯁꯜꯂꯔꯣ ꯑꯣꯏꯃꯥ ꯅꯨꯕ ꯃꯨꯅꯤ ꯃꯈꯣꯡ ꯗꯨꯒꯒꯤ ꯁꯤꯒꯒꯤ ꯍꯤꯞꯈꯤꯕꯁꯤꯅ ꯅꯪꯒꯤ ꯃꯄꯥ ꯌꯧꯈꯔꯦꯅꯦ ꯃꯨꯅꯤ ꯃꯈꯣꯡꯁꯦ ꯍꯥꯡꯗꯣꯛꯅ ꯂꯩꯔꯦꯅꯦ ꯍꯣꯅꯨꯕ ꯃꯨꯅꯤ ꯃꯈꯣꯡꯅ ꯍꯥꯡꯗꯣꯛꯅ ꯂꯩꯔꯦ ꯑꯗꯨ ꯅꯪ ꯃꯄꯥꯗ ꯌꯧꯔꯦꯗꯣ ꯀꯌꯥꯝ ꯁꯥꯡꯈ꯭ꯔꯅꯣꯅꯦ ꯃꯈꯣꯡꯗ ꯀꯌꯥꯝ ꯁꯥꯡꯉꯅꯣ ꯂꯩ ꯍꯣꯏ ꯇꯧꯃꯤꯟꯅꯁꯤ ꯁꯨꯁꯃꯤꯇꯥ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯆꯦ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯃꯝꯗꯦꯕꯨ ꯍꯥꯏꯌꯣ ꯍꯣꯏ ꯉꯁꯤꯗꯤ ꯃꯤ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯂꯥꯛꯁꯨ ꯂꯥꯛꯀꯗꯧꯁꯨ ꯃꯥꯟꯗꯦ ꯑꯩꯁꯦ ꯂꯥꯏꯠꯅꯦ ꯆꯪꯃꯟꯗꯅꯅꯦ ꯑꯩꯁꯦ ꯃꯤꯠ ꯅꯥꯔꯦꯕ ꯑꯩꯒꯤ ꯁꯨꯝ ꯁꯥꯏꯠꯀꯤ ꯃꯤꯠꯁꯦ ꯁꯤꯁꯦ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯌꯥꯝ ꯅꯥꯔꯦꯕ ꯃꯤꯠꯁꯦ ꯁ꯭ꯋꯥꯏꯒꯤ ꯒꯨꯅꯥꯁꯦ ꯁꯤ ꯅꯝꯕꯁꯦ ꯅꯥꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯈꯞꯄꯁꯤꯁꯨ ꯅꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯃꯤ ꯀꯅꯥꯝꯒꯤ ꯂꯥꯏꯐꯇꯒ ꯆꯪꯕꯤꯗ꯭ꯔꯕꯅꯤꯅ ꯀꯅꯥꯅ ꯈꯪꯉꯤ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯂꯥꯛꯄꯤꯔꯣꯏꯗ꯭ꯔꯥ ꯀꯅꯥꯅ ꯈꯪꯉꯤ ꯅꯇꯅꯤ ꯅꯪ ꯖꯣꯏꯟ ꯇꯧꯔꯛꯎ ꯑꯩ ꯍꯌꯦꯡ ꯍꯜꯂꯛꯀꯦ ꯑꯥꯐꯇꯔ 24 ꯃꯇꯨꯡꯗ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯇꯅꯤ ꯇꯧꯕꯤꯈꯣꯀꯣ ꯒꯦꯈꯥꯟ ꯀꯥꯃꯩ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯒꯦꯈꯥꯟ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯅꯤ ꯑꯔꯥꯡꯕꯝ ꯍꯣꯏ ꯇꯧꯔꯛꯀꯦ
ꯉꯁꯤꯗꯤ ꯀꯩꯅꯣꯅꯦ ꯅꯤꯉꯣꯜ ꯋꯥꯔꯦ ꯋꯥꯔꯦ ꯉꯁꯤ ꯋꯥꯔꯦ ꯉꯁꯤꯗꯤ ꯋꯥꯔꯦ ꯅꯤꯉꯣꯜ ꯋꯥꯔꯦ ꯉꯁꯤ ꯅꯤꯉꯣꯜ ꯉꯁꯤ ꯋꯥꯔꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯀꯥꯃꯩ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦꯕ ꯑꯗꯨꯝꯅꯦ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯒꯤ ꯂꯦꯐ ꯁꯥꯏꯠꯀꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏ ꯑꯗꯒꯤ ꯍꯟꯗꯛꯇꯤ ꯂꯥꯏꯐꯀꯁꯦ ꯇꯣꯏ ꯆꯪꯉꯕꯅꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦꯕ ꯑꯗꯨꯅ ꯑꯗꯒꯤ ꯉꯁꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯔꯦ ꯁ꯭ꯀꯨꯜꯗ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡ 7:30ꯗꯒꯤ ꯑꯗꯨꯝ ꯍꯧꯕꯁꯤꯅ ꯑꯉꯥꯡ ꯊꯤꯜꯂꯨꯔꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯃꯨꯛꯀ ꯇ꯭ꯌꯨꯁꯟ ꯂꯧꯕ ꯆꯠꯂꯦ 12:30ꯗ ꯑꯃꯨꯛ 10:30ꯗ ꯑꯃꯨꯛ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯨꯔꯦ ꯑꯃꯨꯛ 12:30ꯗ ꯑꯃꯨꯛ ꯇ꯭ꯌꯨꯁꯟ ꯂꯧꯔꯨꯔꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1:30ꯒꯤꯗꯣ 1:30ꯗꯨ ꯑꯃꯨꯛ ꯊꯣꯛꯑꯒ ꯑꯃꯨꯛ 8ꯒꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯏꯅꯦꯕ ꯑꯩꯁꯦ ꯑꯗꯨꯅꯅꯦ 8:30ꯒꯤꯗꯣ ꯍꯜꯂꯛꯏꯅꯦꯕ ꯑꯉꯥꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯜꯂꯛꯑꯕꯅꯦꯕ ꯑꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯀꯣꯟꯅ ꯆꯠꯂꯒ ꯑꯉꯥꯡ ꯂꯧꯔꯨꯕꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯉꯁꯤ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯕꯅꯤꯅ ꯏꯁꯥꯁꯦ ꯄꯨꯡꯆꯣꯛ ꯆꯣꯛꯊꯔꯦꯕ ꯆꯦ ꯉꯁꯤꯗꯤ ꯆꯦ ꯃꯣꯃꯤꯇꯥ ꯌꯥꯎꯗꯦꯅ ꯍꯣꯏ ꯆꯦ ꯃꯣꯃꯤꯇꯥꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯆꯪꯉꯝꯗ꯭ꯔꯦ ꯃꯉꯣꯟꯗꯒ ꯁꯦꯟꯖꯝꯅ ꯍꯥꯏꯕ ꯏꯆꯦ ꯇꯨꯝꯅꯤꯡꯉꯕꯣ ꯍꯥꯏꯕꯀꯣ ꯇꯨꯝꯅꯤꯡꯕꯕꯨꯗꯤ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯃꯛꯄꯨ ꯑꯩ ꯇꯨꯝꯈꯤꯔꯣꯏꯀꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯑꯣ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯕꯦꯗ ꯔꯦꯁ ꯇꯧꯔꯣ ꯏꯆꯦ ꯋꯥꯔꯗꯤ ꯔꯦꯁ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯔꯦꯁꯁꯤ ꯇꯧꯈꯤꯔꯣꯏ ꯀꯥꯃꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯋꯥꯏꯑꯦꯅ ꯂꯩꯊꯣꯛꯄ ꯄꯣꯟꯇꯦ ꯑꯗꯣ ꯑꯋꯥꯕꯗꯨꯁꯨ ꯁꯥꯏꯗꯇ ꯊꯝꯃꯒ ꯑꯩꯒꯤꯁꯨ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯊꯥꯕꯁꯤꯁꯨ ꯑꯩꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯦꯕ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯏꯅ ꯋꯥꯕꯁꯤꯕꯨꯗꯤ ꯉꯥꯏꯍꯥꯛ ꯄꯨꯡ 2, 3, 4ꯈꯛ ꯇꯨꯝꯃꯒ ꯑꯗꯨꯝ ꯐꯖꯈꯤꯅꯦꯕ ꯁꯟꯖꯤꯠ ꯁꯞꯄꯣꯔꯠ ꯄ꯭ꯂꯤꯖ ꯁꯟꯖꯤꯠ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯃꯤ ꯑꯃ ꯐꯣꯟ ꯇꯧꯔꯝꯕꯅꯦ ꯑꯩꯅ ꯀꯛꯊꯠꯈ꯭ꯔꯦꯅꯦ ꯁꯟꯖꯤꯠ ꯍꯥꯏꯅ ꯃꯤ ꯑꯃ ꯐꯣꯟ ꯇꯧꯔꯝꯕꯅꯦ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄꯅꯤꯅꯦ ꯑꯩꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯣ ꯅꯪ ꯂꯥꯛꯑꯝꯃꯦ ꯔꯣꯃꯤ ꯅꯪ ꯂꯥꯛꯑꯝꯃꯕꯣ ꯑꯩ ꯉꯁꯥꯏ ꯅꯪ ꯅꯨꯄꯥ ꯐꯣꯟ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯃꯇꯝꯗꯅꯦ ꯍꯥꯏꯕꯗꯣ ꯂꯥꯏꯚ ꯂꯧꯕ ꯅꯠꯇꯦꯗ ꯑꯗꯨ ꯃꯇꯝꯗꯨꯒꯅꯦ ꯌꯣꯒꯥ ꯃꯦꯝꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯀꯣ ꯁꯣꯝꯗ ꯃꯣꯏ Q&A ꯇꯧꯔꯤꯑꯕ ꯑꯗꯨꯒ ꯀ꯭ꯋꯦꯁꯟ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦ Q&A ꯍꯥꯏꯗ꯭ꯔꯦꯅꯦ ꯑꯗꯨꯏꯗꯣ ꯇꯧꯔꯤꯕꯅꯦ ꯀꯨꯏꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕꯤꯔꯤꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯁꯜꯂꯕꯗ ꯑꯩ ꯀꯛꯊꯠꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯏꯕ ꯁꯟꯖꯤꯠ ꯍꯥꯏꯅ ꯂꯥꯛꯄꯗꯨꯒꯅꯦ ꯁꯟꯖꯤꯠ ꯑꯩꯅ ꯂꯥꯛꯄꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤꯗ ꯍꯥꯏ ꯅꯤꯉꯣꯜ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯍꯣ ꯍꯦꯜꯂꯣ ꯇꯅꯤ ꯑꯔꯥꯝꯕꯝꯅ ꯉꯁꯤ ꯌꯥꯝ ꯏꯪꯕꯅꯤꯀꯣ ꯏꯆꯦ ꯑꯁ ꯉꯁꯤ ꯈꯨꯏꯪ ꯑꯃ ꯉꯁꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯉꯁꯤ ꯈꯨꯏꯪ ꯑꯃꯗꯤ ꯑꯩꯁꯨ ꯃꯄꯥꯟꯗꯒꯤꯒ ꯆꯪꯉꯛꯄꯅꯤꯅꯅꯦ ꯌꯥꯝ ꯊꯤꯅ ꯏꯪꯉꯦ ꯉꯁꯤꯗꯤꯕꯣ ꯀꯥꯃꯩꯅ ꯏꯁꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯍꯥꯏꯕꯤꯌꯣ ꯏꯁꯥꯒꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕ आपका से है आपका से मैं सिलचर से हूँ हाय कई थबक तौगे इचे अई कैसु थबक तौदेदा अई कैसुम थबक तौदे अईसे ꯌꯨꯝꯗ ꯂꯩ ꯑꯗꯨꯗꯒꯤ ꯌꯨꯇꯨꯞ ꯄꯥꯏꯔꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯤ ꯑꯁꯤꯅꯤ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯕꯨ ꯀꯁꯥꯔ ꯀꯥꯒꯤꯅꯣ ꯏꯆꯦ ꯑꯩꯁꯦ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯝꯍꯦꯛ ꯐꯖꯔꯤꯗꯣ ꯆꯦꯟꯗꯝ ꯁꯛꯂꯦꯟ ꯀꯥꯎꯕ ꯉꯝꯗꯦ ꯀꯔꯤꯅꯣ आप चाइनीज है क्या जी हाँ मैं चाइनीज हूँ हकाम चले है आप चाइनीज है क्या जी हाँ मैं चाइनीज हूँ
ꯌꯨꯇꯨꯞ ꯄꯥꯏꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯨ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕꯅꯦꯕ ꯑꯩꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯁꯨ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯅꯥ ꯑꯣꯏꯅ ꯃꯨꯟꯅꯤ ꯑꯣꯏꯅ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯣꯇꯣ ꯂꯧꯈꯤꯕ ꯚꯤꯗꯤꯑꯣ ꯂꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯍꯤ 2 ꯃꯃꯥꯡꯗꯤ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯅ ꯂꯥꯛꯑꯕꯅꯤꯅꯅꯦ ꯑꯗꯨꯒꯤ ꯃꯇꯝ ꯆꯍꯤ 2 ꯃꯃꯥꯡꯗꯒ ꯍꯧꯖꯤꯛꯀꯒꯤ ꯈꯦꯠꯅꯕꯁꯦ ꯃꯣꯏꯅ ꯑꯉꯥꯡ ꯀꯨꯇꯨ ꯑꯣꯏꯔꯤꯉꯩꯗꯒ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛꯇꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯤꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯡꯉꯕꯅꯤꯅ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯆꯪꯍꯧꯔꯤꯅ ꯑꯗꯨꯅ ꯎꯔꯨꯔꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯕꯁꯦ ꯑꯁꯤꯈꯛꯀꯤ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯝꯅꯦꯗꯤ ꯌꯨꯇꯨꯕ ꯍꯥꯡꯕ ꯀꯥꯏꯁꯦ ꯑꯋꯣꯛꯄ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯡꯖꯜꯂꯨꯕ ꯀꯧꯔꯕꯅꯤꯅ ꯑꯃꯨꯛ ꯊꯥꯗꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯃꯧꯅꯨꯀ ꯂꯥꯛꯑꯒꯅꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯏꯃꯧꯒ ꯑꯩꯒꯤ ꯏꯃꯧꯒꯁꯨ ꯂꯥꯛꯑꯒꯅꯦ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯩꯗꯤ ꯌꯨꯇꯨꯕꯀ ꯍꯥꯡꯍꯟꯒꯅꯦꯕ ꯌꯨꯇꯨꯕ ꯍꯥꯡꯒꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯍꯟꯒꯅꯦꯕ ꯌꯨꯇꯨꯕ ꯍꯥꯡꯒꯅꯤ ꯄꯥꯏꯍꯟꯒꯅꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯝ ꯐꯩꯗꯅ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯡꯉꯕꯅꯤꯅ ꯇꯧꯍꯟꯒꯅꯤ ꯑꯩꯗꯤ ꯑꯣ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯄꯤꯁꯛ ꯂꯧꯔꯦꯝꯕꯝꯅ ꯄꯤꯁꯛ ꯂꯧꯔꯦꯝꯕꯝ ꯍꯥꯏꯗꯣꯏꯅꯦꯕ ꯃꯥ ꯃꯣꯏ ꯂꯧꯔꯦꯝꯕꯥꯏꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤꯔꯣ ꯁꯥꯒꯩꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯦ ꯄꯤꯁꯛ ꯂꯧꯔꯦꯝꯕꯝ ꯆꯥꯛ ꯆꯥꯔꯦ ꯀꯥꯃꯩꯅ ꯐꯩꯌꯦ ꯑꯣ ꯐꯩꯌꯦ ꯁꯟꯖꯤꯠ ꯁꯦꯟꯖꯝꯅ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯁꯟꯖꯤꯠ ꯇꯈꯦꯜꯒꯤ ꯃꯤꯡꯖꯦꯟ ꯏꯆꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯏꯆꯦꯒꯤ ꯂꯥꯏꯐꯇꯒ ꯌꯥꯎꯕ ꯉꯝꯗꯔꯦ ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕꯀꯣ ꯑꯩ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯂꯥꯏꯐꯇꯒ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯩ ꯉꯁꯤ 7:30 ꯁꯨꯡꯆꯪ ꯆꯪꯗ꯭ꯔꯦꯕꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯉꯁꯤꯁꯦ ꯂꯥꯏꯛꯗꯟ ꯀꯥꯃꯩꯅ ꯍꯁꯕꯦꯟꯗꯤ ꯀꯩ ꯊꯕꯛ ꯇꯧꯔꯦ ꯑꯩ ꯅꯨꯄꯥꯗꯣ ꯐꯤꯌꯥꯔ ꯕ꯭रिꯒꯦꯗꯅꯤ आप क्या करती है मैं एक हाउसवाइफ हूँ कुछ नहीं करती और एक और यूट्यूबर भी हूँ मखोन याम तप्पे मखोनसे ngasiसे ꯆꯣꯛꯊꯔꯦ ꯈꯔ ꯑꯗꯨꯅ ꯃꯈꯣꯟꯁꯦ ꯀꯟꯈꯠꯂꯨ ꯌꯥꯗ꯭ꯔꯦꯕ ꯑꯣ ꯃꯥꯏ ꯒꯣꯠ ꯇꯥꯒꯤꯗꯣꯔꯦꯅꯦ ꯆꯦ ꯍꯥꯏ ꯅꯅꯥꯎꯅ ꯍꯦꯜꯂꯣ ꯅꯅꯥꯎ सब्सक्राइब तौसꯟꯕꯤरम्मुको अनौबा लापा ओइरगदि आप क्या करती है मैंने बोल दिया है ना मैं एक हाउस वाइफ हूँ और यूट्यूब में वीडियो एडिटिंग वीडियो यूट्यूबर भी हूँ अबू ताद्रेने होय चे कन हाइरगे संजीव की करी मथेन ऐसे ngasi खेसी ओइना चासल्ले हे पुंसी पुंसी ओइररे नसा ngamdrabo ningol ai kaisum taude che ꯑꯩꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯃꯤꯠꯁꯨ ꯑꯗꯨꯝ ꯅꯥꯏꯕ ꯃꯤꯠꯁꯦ ꯆꯤꯛꯂꯤ ꯇꯧꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯃꯤꯠꯇꯣ ꯌꯥꯗ꯭ꯔꯦ ꯇꯨꯝꯅꯤꯡꯕꯔꯣ ꯍꯥꯏꯕ ꯑꯗꯨ ꯇꯨꯝꯕꯨꯗꯤ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯇꯨꯝꯈꯤꯔꯣꯏꯀꯣ ꯀꯤꯀꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯤꯡꯁꯦꯜꯅ ꯍꯥꯏꯔꯛꯑꯦ ꯅꯤꯡꯉꯣꯜ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯂꯧꯔꯦꯝꯕꯝ ननावना चे खेमसी एवं खिचड़ी थोंबो ओइना चासल्ले आप कहाँ से हो इंडिया में हाँ मैं इंडिया हूँ बार बार क्यों पूछ रही हो आप कहाँ से हो आप क्या करते हो ऐसे बार बार क्यों पूछ रहे हो मैं इंडिया में हूँ इंडिया का हूँ मैं आसाम का हूँ मेरा हस्बैंड फायर ब्रिगेड है फायर ब्रिगेड में काम करता है अभी मत पूछ बहुत ज़्यादा पूछ लिया आपने नुंगाई तखेल इचे बकिकी पिटुदो था कया फारे चे माकी था अहुंगा फागे तौरमनिको मंग उरे अदोना फरनी आपका कितने बच्चे हैं मेरा 2 बच्चे हैं आपके कितने बच्चे हैं था फारबो है बच्चे मा था नी गरी फारा मा था नी अहुंगा फारे तौरमनि अहुंदि फागिरो नीरज के आके कितने बजे हैं अया ngasi di uba फंगे है यू क्यों यूली वर्ण वुडना हाइबको थैंक यू संजीतना हाइबो ओ हाउब्रो हाउरे खेचिदो हाउरे यamna ꯑꯩꯗꯤ ꯆꯥꯗ꯭ꯔꯦꯀꯣ ꯈꯤꯇꯪ ꯆꯥꯔꯦ ꯌꯥꯝ ꯆꯥꯗ꯭ꯔꯦꯕ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅ
ꯀꯤꯠ ꯀꯤꯠ ꯌꯥꯎꯗ ꯈꯦꯂꯤꯁꯦ ꯊꯥ ꯑꯃ ꯍꯦꯜꯂꯦꯕ ꯍꯣꯏ ꯑꯗꯨꯅꯤꯊꯥ ꯑꯅꯤꯒ फागेदौरबनेबा आपके कितने बच्चे मेरा 5 बच्चे हैं नीरज जी मेरा 5 बच्चे हैं 3 लड़की है और 2 लड़का है टोटल मेरा 5 बच्चे हैं ओ कामई इम्फाल कोईबा लाको होय अꯩ नोंमा सोइदना लाक्सगे इम्फाल कोईबा सोइदना लाक्सगे ꯌꯥꯝ ꯏꯪꯕ꯭ꯔꯣ ꯍꯥꯏꯕ ꯃꯥꯗ ꯃꯣꯔꯥꯝꯕ ꯂꯥꯛꯑꯦ ꯌꯥꯝ ꯏꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯏꯪꯉꯤꯃꯤꯅꯦ ꯉꯁꯤꯗꯤ ꯃꯣꯔꯥꯝꯕ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯏꯅꯥꯎꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯄꯛꯆꯩꯌꯦ ꯅꯪꯒ ꯌꯥꯝ ꯄꯛꯅꯩ ꯅꯣꯏꯕꯥꯏꯅꯤ ꯃꯁꯥ ꯅꯣꯏꯕꯗꯤ ꯃꯥꯅ ꯍꯦꯜꯂꯦꯀꯣ ꯅꯥꯕ ꯃꯥꯜꯂꯦ ꯆꯤꯆꯦ ꯑꯩ ꯅꯥꯗꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯆꯣꯛꯊꯅ ꯇꯧꯋꯤꯅꯦ ꯑꯩ ꯅꯥꯗꯦ ꯏꯪꯉꯦ ꯉꯁꯤꯗꯤ ꯁꯤꯗꯁꯨ ꯍꯣꯏ ꯆꯦ ꯉꯁꯤꯁꯦ ꯌꯥꯝ ꯏꯪꯉꯦ ꯑꯗꯒꯤ ꯑꯩꯅꯗꯤ ꯃꯄꯥꯟꯗ ꯊꯣꯛꯎꯔꯕꯅꯤꯅꯅꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯂꯥꯏꯐꯀꯩ ꯌꯥꯎꯕ ꯉꯝꯗꯦ ꯄꯨꯡ 9:30ꯒꯤꯗꯣ ꯂꯥꯛꯏꯅꯦ ꯑꯗꯒꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯩꯁꯦ ꯀꯣꯂꯥꯕꯔꯦꯁꯟ ꯑꯃꯒꯤ ꯀꯩꯅꯣꯝꯁꯨ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯕꯀꯣ ꯑꯗꯨꯅ 8:30ꯗꯩ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩ 9:30ꯒꯁꯨ ꯑꯗꯨꯝ ꯇꯥꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯉꯥꯏꯍꯥꯛꯁꯨ ꯎꯏꯊꯔꯨꯔꯦ ꯋꯥꯃꯟꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯨꯅꯤꯅ ꯍꯧꯗꯣꯔꯛꯏꯅꯦꯕ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯅꯤꯟꯗꯤꯇꯥ ꯁꯤꯡꯍ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯑꯅꯤꯟꯗꯤꯇꯥ ꯄꯤꯁꯛ ꯂꯧꯔꯣꯏꯃꯪ ꯀꯩ ꯂꯝꯗꯩꯅꯣ ꯅꯤꯡꯉꯣꯜ ꯑꯩꯁꯦ ꯁꯤꯜꯆꯔꯗꯒꯤꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯂꯥꯏ ꯁꯅꯥꯁꯝꯅ ꯍꯥꯏꯕ ꯑꯩ ꯉꯁꯤ ꯈꯦꯆꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯁꯜꯂꯦ ꯌꯥꯝ ꯁꯝꯕ ꯃꯊꯦꯜꯅꯦ ꯑꯣ ꯍꯥꯏꯕ ꯑꯩꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯇꯣꯈꯥꯏ ꯇꯥꯕ ꯚ꯭ꯌꯨ ꯍꯥꯏꯗꯣ ꯇꯥꯔꯦꯅꯦ ꯑꯩ ꯚ꯭ꯌꯨꯁꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯃꯁꯥ ꯌꯥꯝ ꯐꯕꯅꯦ ꯑꯩꯅꯒ ꯊꯥꯒꯠꯄ ꯉꯝꯗꯦ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯄꯥꯏ ꯏꯜꯂꯨ ꯃꯔꯥꯝ ꯃꯁꯥ ꯌꯥꯝꯅ ꯐꯩ ꯅꯨꯄꯥꯁꯦ ꯂꯥ ꯃꯦꯔꯦꯖ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯅꯪꯒꯤ ꯀꯩꯅꯣꯅ ꯑꯃꯈꯛ ꯅꯨꯄꯥ ꯑꯃꯅ ꯍꯥꯞꯄꯛꯄꯗꯣ ꯅꯪꯒꯤ ꯃꯦꯀꯞ ꯇꯧꯕꯤꯕ ꯅꯨꯄꯥꯗꯣ ꯅꯨꯄꯥꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯃꯥꯁꯦ ꯍꯣꯏꯅꯤ ꯅꯨꯄꯥꯅꯦꯕꯀꯣ ꯃꯥꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯄꯗꯩ ꯎꯏꯌꯦꯕ ꯅꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒ ꯉꯥꯡꯅꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒ ꯉꯥꯡꯅꯕꯗꯣ ꯑꯍꯟ ꯅꯨꯄꯤ ꯑꯃꯅꯒ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯅꯣꯏ ꯃꯃꯥꯗꯤ ꯃꯥꯟꯗꯦꯀꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯃꯥꯅꯒ ꯍꯥꯏꯕꯗꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯔꯥꯝꯕꯁꯦ ꯁ꯭ꯋꯥꯏ ꯃꯐꯝ ꯇꯥꯅ ꯂꯥꯛꯑꯝꯒꯅꯦꯕ ꯑꯗꯨꯅꯅꯤ ꯀꯥꯏꯅꯒꯁꯨ ꯍꯥꯏꯅꯔꯤꯕꯣꯅꯦ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯦꯕ ꯑꯩ ꯏꯆꯦꯕꯨ ꯐꯦꯁꯕꯨꯛꯇ ꯎꯏ ꯕꯦꯒꯝ ꯐꯦꯁꯕꯨꯛꯇ ꯌꯨ ꯕꯦꯒꯝ ꯇꯥꯎꯋꯤ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯐꯦꯁꯕꯨꯛꯁꯨ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛ ꯄꯦꯖꯁꯨ ꯂꯩꯕꯅꯦ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇꯅ ꯑꯃꯨꯛ ꯄ꯭ꯔꯣꯐꯥꯏꯜꯗꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯗꯨꯒꯅ ꯆꯟꯗ꯭ꯔꯕꯇꯤ ꯃꯨꯇꯨꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯄꯦꯖꯇꯨꯒꯅ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯣ ꯍꯣꯏ ꯃꯌꯥꯝ ꯇꯈꯦꯜꯒꯤ ꯃꯤꯡꯖꯦꯜ ꯏꯆꯦꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯣꯔꯥꯝꯕ ꯅꯪ ꯆꯠꯂꯕꯣ ꯀꯨꯏꯔꯦꯍꯦ ꯅꯪ ꯎꯗꯕ ꯑꯝꯇꯪꯗꯤ ꯎꯅꯅꯤꯡꯉꯤꯀꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯒ ꯊꯤꯔꯕꯅꯤꯅ ꯀꯥꯏꯗꯩ ꯎꯅꯕ ꯐꯪꯉꯁꯨ ꯎꯅꯔꯁꯨ ꯅꯨꯄꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯕꯗꯨꯐꯥꯎ ꯎꯅꯕ ꯐꯪꯗꯦ ꯀꯥꯃꯩꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯆꯨꯝꯃꯤ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯒꯤꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯃꯣꯏ ꯂꯝꯕꯤꯗꯣ ꯍꯦꯜꯃꯦꯠ ꯌꯥꯎꯗꯅ ꯆꯠꯂꯗꯤ ꯃꯥꯏꯛ ꯃꯦꯀꯞ ꯇꯧꯕꯁꯨ ꯌꯥꯏ ꯂꯝꯕꯤ ꯌꯥꯝ ꯐꯠꯇ ꯃꯥꯜꯂꯦꯕ ꯃꯥꯏꯗꯤ ꯒꯥꯔꯤꯗꯣ ꯇꯧꯋꯤꯗ ꯑꯇꯩ ꯂꯥꯏꯚ ꯊꯥꯔꯣꯏ ꯃꯤ ꯃꯣꯔꯥꯝꯕ ꯅꯪ ꯅꯨꯄꯤꯗꯨꯒ ꯄꯨꯔꯒ ꯀꯁꯥꯔꯗ ꯀꯣꯏꯔꯛꯑꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯖꯒꯣꯏꯒ ꯌꯥꯝ ꯁꯥꯕꯗꯣ ꯐꯦꯁꯕꯨꯛꯇ ꯃꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯖꯒꯣꯏ ꯌꯥꯝ ꯁꯥꯕꯗꯣ ꯐꯦꯁꯕꯨꯛꯇ ꯃꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯅꯥꯅꯣꯕ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯥꯏꯅ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯀꯥꯟꯗ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯟꯕꯅꯦꯕꯣ ꯄꯦꯖꯇꯅꯦ ꯀꯔꯤ ꯄꯪꯍꯥꯞꯇ ꯍꯥꯞꯆꯟꯕꯅꯦ ꯁꯤꯒꯗꯤ ꯍꯥꯞꯄ ꯌꯥꯗꯦꯅ ꯀꯩꯀꯩ ꯑꯗꯨꯝ ꯆꯥꯏꯅ ꯑꯗꯨꯅ ꯐꯦꯁꯕꯨꯛꯇꯅ ꯑꯅꯝꯕ ꯑꯦꯛꯇꯤꯚ ꯑꯣꯏꯌꯦꯕ ꯈꯔꯁꯤꯗ ꯀꯥꯎ ꯆꯥꯗꯦ ꯆꯠꯂꯤ ꯑꯩ
ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤ ꯑꯩ ꯏꯁ ꯀ꯭ꯋꯥ ꯆꯥꯕ ꯃꯤꯒꯤꯗꯤ ꯀꯩꯗꯧꯅꯤ ꯏꯪꯉꯁꯨ ꯏꯪꯅ ꯆꯠꯇꯣꯔꯤ ꯃꯤ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯇꯨꯝꯃꯁꯨ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯑꯗꯨꯝ ꯆꯠꯇꯣꯔꯤ ꯃꯤ ꯀ꯭ꯋꯥ ꯄꯥꯝꯕ ꯃꯤꯒꯤꯗꯤ ꯑꯗꯨꯅ ꯑꯩ ꯀ꯭ꯋꯥ ꯊꯥꯗꯣꯛꯈꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈꯔꯦ ꯃꯃꯤꯡꯗꯤ ꯀꯥꯎꯔꯦ ꯑꯩ ꯑꯣꯏꯔꯝꯅꯤ ꯑꯩ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯑꯣꯏꯔꯝꯃꯅꯤ ꯈꯪꯉꯦ ꯑꯃ ꯂꯩꯈꯥꯁꯤ ꯄꯨꯟꯁꯤꯕ ꯄꯨꯡꯈꯨꯏ ꯑꯃ ꯊꯦꯡꯛ ꯌꯨ ꯁꯤꯁ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯀꯨꯏꯔꯦ ꯎꯅꯗꯕ ꯃꯥꯏ ꯕ꯭ꯌꯨꯇꯤ ꯀꯨꯏꯔꯦꯍꯦ ꯅꯦꯠ ꯊꯤꯡꯈꯤꯕꯒꯤ ꯆꯦꯅꯦꯜ ꯆꯪꯈꯤꯗꯕ ꯍꯣꯏꯅꯦ ꯀꯨꯏꯔꯦ ꯅꯪꯕꯨꯁꯨ ꯎꯗꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯁ ꯀꯨꯏꯔꯦꯍꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯌꯦꯡꯕ ꯍꯧꯅꯔꯁꯤ ꯀꯥꯃꯩꯅ ꯆꯥꯒꯅꯨ ꯐꯠꯇꯦ ꯍꯣꯏ ꯍꯣꯏ ꯀ꯭ꯋꯥ ꯆꯥꯕꯁꯦ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦꯕꯣ ꯕꯗꯔꯄꯨꯔ ꯘꯥꯠꯇ ꯂꯩꯌꯦ ꯅꯣꯡꯃ ꯁꯤꯜꯆꯔ ꯂꯥꯛꯄꯗ ꯍꯥꯏꯔꯛꯀꯦ ꯑꯣ ꯃꯣꯔꯥꯃ ꯅꯪ ꯕꯗꯔꯄꯨꯔꯗ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯣ ꯕꯗꯔꯄꯨꯔꯗ ꯅꯪ ꯅꯨꯄꯤꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯔꯣ ꯑꯗꯣ ꯁꯤꯜꯆꯔ ꯂꯥꯛꯄꯗ ꯍꯥꯏꯔꯛꯑꯣ ꯅꯪꯉꯣꯟꯗꯁꯨ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯩꯔꯝꯃꯅꯤ ꯑꯩ ꯅꯣꯡꯃ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯈꯤꯕ꯭ꯔꯥ ꯃꯦꯁꯦꯖ ꯇꯧꯈ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯕꯅꯤꯀꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯎꯅꯁꯤꯀꯣ ꯎꯅꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯕ ꯐꯝꯅ ꯆꯥ ꯆꯥꯛꯈꯣꯝꯗꯪ ꯑꯣꯏꯔꯁꯨ ꯆꯥꯃꯤꯟꯅꯁꯤ ꯆꯥꯛ ꯆꯔꯥ ꯑꯣꯏꯅꯁꯨ ꯆꯥꯃꯤꯟꯅꯁꯤ ꯆꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯁꯨꯔꯖꯁꯤꯡꯍ ꯆꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯒ ꯈꯪꯗꯣꯏꯅꯤ ꯑꯩ ꯅꯍꯥꯟꯈꯩꯗꯤ ꯅꯪꯁꯨ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯁꯨꯔꯖꯁꯤꯡꯍ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯝꯃꯨꯀꯣ ꯑꯩ ꯈꯪꯗꯦꯅꯦ ꯅꯪ ꯏꯆꯦꯒꯤꯗꯃꯛ ꯀꯤꯠ ꯀꯤꯠ ꯌꯥꯎꯒꯤ ꯃꯪꯂꯒ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤ ꯊꯦꯡꯛ ꯌꯨ ꯀꯤꯠ ꯀꯤꯠ ꯊꯦꯡꯛ ꯌꯨ ꯏꯪꯕꯅ ꯏꯪꯕꯅ ꯀꯩꯅꯣꯅꯦ ꯉꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯤꯕꯨ ꯏꯪꯕꯅ ꯑꯩ ꯊꯕꯛ ꯄꯣꯁꯇꯤꯡ ꯕꯗꯔꯄꯨꯔꯗ ꯇꯥꯏꯌꯦ ꯅꯨꯄꯤꯅ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦ ꯏꯃꯥ ꯅꯪ ꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯏꯁ ꯅꯪꯁꯨ ꯒꯨꯍꯥꯇꯤꯗ ꯆꯠꯅꯕ ꯍꯣꯠꯅꯧꯅ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣꯅꯦ ꯑꯃꯅ ꯁ꯭ꯋꯥꯏꯗ ꯑꯃꯅ ꯑꯥꯗ ꯑꯣꯏꯈꯔꯦꯅꯦ ꯍꯣꯏꯅꯦ ꯕꯗꯔꯄꯨꯔ ꯒꯨꯍꯥꯇꯤꯒꯗꯤ ꯑꯗꯨꯝ ꯅꯪꯅꯔꯝꯃꯅꯤꯅ ꯑꯩꯗꯤ ꯈꯪꯗꯦ ꯀꯗꯣꯝꯗ ꯂꯩꯅꯣ ꯕꯗꯔꯄꯨꯔꯁꯦ ꯈꯪꯗꯕ ꯌꯥꯔꯣꯏꯗ ꯆꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕꯗꯨꯗꯤ ꯁꯨꯔꯖꯁꯤꯡꯍ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯕꯤꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 1 ꯑꯣ ꯕꯤꯅꯥꯀꯥꯟꯗꯤꯒꯤ ꯆꯤꯆꯦꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯃꯅꯤ ꯅꯪ ꯈꯪꯉꯦ ꯆꯤꯆꯦꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯃꯅꯤꯀꯣ ꯑꯣꯟꯗ ꯂꯩ ꯌꯥꯏꯌꯦ ꯆꯦ ꯇꯈꯦꯜꯅ ꯇꯜꯂꯦ ꯂꯩꯅꯤꯡꯗꯦ ꯒꯨꯍꯥꯇꯤꯗ ꯏꯁ ꯂꯣꯏꯔꯦꯍꯦ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯑꯣꯏꯅ ꯕꯗꯔꯄꯨꯔꯗ ꯂꯥꯛꯑꯣ ꯅꯪꯗꯤ ꯕꯗꯔꯄꯨꯔꯗ ꯀꯨꯏꯔꯦ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯕ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯩꯁꯨ ꯕꯗꯔꯄꯨꯔꯗ ꯑꯗꯨꯝ ꯂꯩꯕꯅꯦꯀꯣ ꯅꯪꯒꯤ ꯊꯕꯛꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯃꯤ ꯋꯥꯠꯄ ꯃꯥꯜꯂꯦ ꯍꯣꯏ ꯆꯦ ꯇꯈꯦꯜ ꯃꯤ ꯌꯥꯝꯅ ꯂꯥꯛꯄꯤꯗꯦ ꯉꯁꯤ ꯂꯥꯛꯀꯅꯤꯁꯨ ꯊꯥꯖꯕ ꯋꯥꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯔꯦ ꯃꯤꯠꯁꯨ ꯌꯥꯝ ꯆꯤꯛꯑꯦꯕ ꯑꯗꯨꯅ ꯀꯅꯥꯝꯇꯁꯨ ꯆꯠꯍꯧꯗꯔꯦ ꯑꯗꯨꯅ ꯂꯥꯛꯀꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯔꯁꯤꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯨꯡ ꯑꯃꯁꯤꯇꯪ ꯂꯥꯟꯈ꯭ꯔꯗꯤ ꯌꯥꯔꯦ ꯆꯦꯅ ꯏꯪꯂꯗꯤ ꯑꯩꯗꯤ ꯁꯥꯕ ꯇꯥꯔꯦ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯔꯦ ꯍꯟꯗꯛꯁꯦ ꯅꯨꯃꯤꯠ 5 ꯁꯨꯔꯦ ꯅꯨꯡꯁꯥ ꯎꯕ ꯐꯪꯗ꯭ꯔꯤꯁꯦ ꯑꯩ ꯑꯣꯏꯃꯥ ꯅꯣꯏꯗꯨꯒꯗꯤ ꯌꯥꯝ ꯏꯪꯕꯅꯦꯕ ꯒꯨꯍꯥꯇꯤꯗꯗꯤ ꯌꯥꯝ ꯏꯪꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯌꯥꯝ ꯏꯪꯗꯦ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯏꯪꯉꯦ ꯑꯩ ꯁꯥꯊꯤꯅ ꯏꯪꯉꯦ ꯁꯣꯔꯥꯠꯇ ꯐꯤꯔꯣꯏꯗꯔ ꯂꯥꯛꯂꯝꯕꯅꯤ ꯀꯥꯎꯔꯦ ꯑꯩ ꯑꯗꯣ ꯑꯩꯒꯤ ꯁꯛꯀ ꯀꯥꯈꯤꯕꯗꯣ ꯈꯪꯉꯦ ꯆꯤꯆꯦꯒꯤ ꯃꯆꯥꯅꯤ ꯈꯪꯉꯦ ꯅꯪꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯥꯞꯈꯤꯕꯗꯣ ꯈꯪꯉꯦꯅꯦ ꯐꯤꯔꯣꯏꯗ ꯏꯅꯦꯆꯥꯒꯤꯅꯦ ꯅꯤꯡꯊꯦꯡꯈꯨꯟ ꯏꯅꯦꯆꯥꯒꯤ ꯐꯤꯔꯣꯏꯗ ꯂꯥꯛꯑꯝꯕꯗꯨꯅꯦꯕ ꯐꯤꯔꯣꯏꯗ ꯎꯅꯈꯤꯕꯅꯤ ꯈꯪꯉꯦ ꯑꯧ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯅꯤ ꯁꯤꯡꯍ ꯀꯧ ꯑꯣ ꯃꯥꯅ ꯋꯥꯏ ꯆꯥꯏꯔꯦ ꯑꯣ ꯈꯪꯉꯦ ꯃꯅꯤ ꯁꯤꯡꯍꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯕꯅꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝꯅꯗꯤ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯅꯦ ꯃꯤꯒꯤ ꯍꯩꯅꯕꯤ ꯍꯥꯏꯗꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯄꯥꯛꯇꯤ ꯀꯣꯛꯑꯣꯏꯀꯣ ꯏꯁꯃꯥꯅꯒ ꯇꯥꯔꯝꯃꯗꯒꯤ ꯁꯤꯔꯦꯗꯅ ꯑꯗꯨꯃꯛꯄꯨ ꯑꯗꯨꯝ ꯇꯧꯗꯤ ꯇꯧꯗ꯭ꯔꯕꯅꯦ ꯃꯥ ꯌꯥꯝꯅ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦꯕ ꯑꯁ ꯇꯥꯔꯦ ꯁꯤꯔꯦꯀꯣ
ꯆꯤꯛꯄ ꯑꯃ ꯌꯥꯎꯔꯦ ꯏꯪꯃꯟꯈꯤꯗꯅ ꯌꯥꯝ ꯍꯦꯟꯖꯟꯅ ꯏꯪꯉꯁꯨꯅꯦ ꯆꯤꯛꯄꯅꯦ ꯑꯗꯣ ꯑꯩꯗꯤ ꯏꯁꯥꯁꯦ ꯏꯪꯍꯟꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯔꯨꯝ ꯂꯩꯌꯦꯕ ꯑꯩꯅꯦ ꯍꯥꯟꯅ ꯗꯦꯂꯤꯚꯔꯤ ꯅꯧꯔꯤꯉꯩꯗ ꯑꯔꯨꯝ ꯍꯧꯈꯤꯑꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯗꯦꯂꯤꯚꯔꯤ ꯅꯧꯔꯤꯉꯩꯗ ꯑꯔꯨꯝ ꯍꯧꯕꯁꯦ ꯐꯠꯇꯦꯕ ꯑꯗꯨꯅ ꯅꯨꯡ ꯑꯔꯨꯝ ꯍꯦꯛꯇ ꯄꯣꯛꯏꯑꯕꯅꯦ ꯑꯅꯥꯕ ꯑꯃ ꯑꯣꯏꯅꯅꯦ ꯅꯨꯡ ꯑꯔꯨꯝ ꯄꯣꯛꯏꯑꯕ ꯑꯗꯨꯅ ꯑꯩꯗꯤ ꯗꯦꯂꯤꯚꯔꯤ ꯅꯧꯔꯤꯉꯩ ꯃꯇꯝꯗꯅꯦ ꯑꯩꯅ ꯏꯔꯨ ꯊꯣꯛꯎꯔꯦꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯑꯗꯨꯗꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯅꯦꯕ ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜꯁꯦ ꯌꯥꯝ ꯁꯥꯏꯗꯅ ꯗꯣꯛꯇꯔꯅꯗꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯊꯣꯛꯎ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯑꯐꯥꯎ ꯁꯥꯡꯅ ꯏꯔꯨꯊꯣꯛꯎꯕꯗꯅꯦ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯑꯩꯅ ꯏꯪꯈꯤꯕꯁꯦ ꯑꯗꯨ ꯑꯔꯨꯝ ꯍꯧꯈꯤꯕꯗꯨꯅꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩ ꯅꯨꯡ ꯑꯔꯨꯝ ꯂꯩꯌꯦꯕ ꯌꯥꯝ ꯍꯦꯟꯅ ꯏꯪꯉꯗꯤꯅꯦ ꯏꯁꯥꯁꯦ ꯀꯗꯛ ꯀꯗꯛ ꯅꯤꯛꯏꯑꯕꯅꯦ ꯍꯥꯏꯄꯔꯁꯤꯡꯉ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯍꯥꯏꯄꯔ ꯑꯅꯧꯕ ꯃꯤꯅꯤꯀꯣ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯅꯤꯡꯉꯣꯜ ꯍꯣꯏ ꯆꯦ ꯇꯈꯦꯜ ꯆꯥꯛ ꯆꯥꯕꯤꯌꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯃꯥ ꯇꯦꯟꯁꯟꯒ ꯂꯣꯏꯅ ꯐꯔꯤꯅꯤ ꯇꯧꯒꯗꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯩ ꯍꯣꯏ ꯍꯣꯏ ꯃꯣꯔꯥꯝꯕ ꯃꯥꯡꯅ ꯇꯧꯋꯤꯗꯣꯀꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯃꯇꯩ ꯃꯅꯥꯎ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯗꯣ ꯑꯗꯨ ꯃꯉꯥꯏꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯗꯨꯝ ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯗꯤ ꯐꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯪꯃꯟꯅ ꯀꯤꯠꯀꯤꯠꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯈꯔꯦꯅꯦ ꯑꯩ ꯃꯥ ꯊꯤꯔꯒ ꯎꯅꯕ ꯆꯠꯂꯅꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯍꯥꯏ ꯑꯣ ꯃꯥ ꯀꯩꯅꯣ ꯀꯥꯏꯗꯅꯣ ꯂꯩꯕꯅꯤ ꯕꯥꯝꯗ꯭ꯔ ꯀꯗꯥꯏꯗꯅꯣ ꯂꯩ ꯍꯥꯏꯕꯅꯤ ꯃꯥ ꯍꯥꯏꯄꯥꯔꯁꯤꯡꯉ ꯑꯩ ꯑꯅꯧꯕ ꯅꯠꯇꯦꯀꯣ ꯑꯩꯅꯅꯦ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯁꯦ ꯌꯥꯝ ꯆꯥꯡꯅ ꯀꯥꯎꯔꯦ ꯑꯩ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯦ ꯌꯥꯝ ꯌꯥꯡꯅ ꯀꯥꯎꯒꯜꯂꯦꯕ ꯑꯗꯨꯅꯅꯤ ꯑꯣꯏ ꯃꯥꯏ ꯐꯝꯕꯒꯁꯦ ꯉꯝꯖꯜꯂꯛꯇ꯭ꯔꯦꯗ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯌꯥꯝ ꯖꯥꯡꯅ ꯀꯥꯎꯒꯜꯂꯦ ꯑꯩꯁꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯕꯤ ꯍꯥꯏ ꯃꯁꯛ ꯐꯖꯕꯤ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯔꯦꯗꯅ ꯑꯩ ꯃꯁꯛ ꯐꯖꯩꯒ ꯍꯥꯏꯕꯤꯔꯦꯅꯦ ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯌꯦꯡꯍꯜꯂꯛꯀꯣ ꯆꯦ ꯅꯨꯡꯗꯥꯡꯁꯦ ꯀꯥꯏ ꯆꯠꯇꯣꯔꯤ ꯅꯨꯡꯗꯥꯡꯁꯦ ꯀꯩꯁꯨꯝ ꯆꯠꯄ ꯌꯥꯔꯣꯏ ꯏꯪꯉꯦ ꯑꯩ ꯏꯪꯕꯅꯤꯅꯅꯦ ꯑꯩ ꯃꯄꯥꯟꯁꯨ ꯊꯣꯛꯄ ꯉꯝꯃꯣꯏ ꯅꯨꯡꯗꯥꯡꯁꯦ ꯏꯪꯉꯦ ꯃꯄꯥꯟꯁꯨ ꯊꯣꯛꯄ ꯌꯥꯔꯣꯏ ꯏꯃꯝꯃꯝꯃꯦ ꯏꯕꯥꯏ ꯏꯆꯦꯗꯣ ꯈꯔ ꯐꯨꯗꯔꯣ ꯒꯥꯏꯁ ꯀꯤꯀꯦꯠ ꯍꯧꯖꯤꯛꯄꯨ ꯐꯨꯕ ꯆꯠꯅꯔꯤꯕꯣ ꯑꯩꯁꯦ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯅꯣꯏ ꯃꯃꯥꯗꯨꯗꯤ ꯑꯩꯅ ꯆꯤꯆꯦ ꯀꯧꯏꯅꯤꯗꯅ ꯆꯤꯆꯦ ꯀꯧꯕ ꯇꯥꯔꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯣꯆꯥ ꯊꯣꯛꯑꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯁꯤꯜꯂꯦ ꯉꯁꯤꯗꯤ ꯁꯨꯔꯖꯁꯤꯡꯍ ꯅꯪ ꯑꯩꯉꯣꯟꯗ ꯗꯣꯝꯆꯥ ꯀꯧꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯐꯨꯅꯩ ꯇꯧꯒꯗꯕꯅꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯚꯦꯂꯤꯗꯤꯇꯤ ꯍꯥꯟꯕꯩ ꯃꯊꯧ ꯇꯥꯏꯗꯅ ꯑꯃꯨꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯀꯨꯟꯖꯕꯤ ꯑꯩꯗꯤ ꯑꯅꯧꯕ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯂꯥꯏꯐꯁꯦ ꯆꯦ ꯍꯣꯏ ꯀꯨꯟꯖꯕꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ ꯀꯨꯟꯖꯕꯤ ꯑꯩꯒꯤ ꯃꯤꯁꯦ ꯌꯥꯝꯗ ꯑꯩꯒꯤ ꯂꯥꯏꯛꯁꯤꯕꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕ 1/2 ꯃꯊꯛꯇ 1 ꯂꯩꯔꯦ ꯃꯈꯥꯗ 0ꯒ ꯂꯩꯅꯦ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯂꯥꯏꯛꯁꯤꯕꯨ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛꯇꯤ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯐꯨꯅꯅ ꯁꯨꯝ ꯂꯩꯌꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯐꯨꯅꯕꯗꯨꯅꯦ ꯑꯃꯨꯛꯇꯪ ꯇꯧꯁꯜꯂꯣ ꯑꯗꯨꯃꯥꯏꯅ ꯐꯨꯅꯕꯗꯣ ꯑꯝꯇꯪ ꯊꯥꯗꯣꯔꯛꯑꯣ ꯅꯣꯡꯃꯗ ꯑꯦꯝꯁꯦ ꯃꯤꯂꯤꯌꯟ ꯌꯧꯕ꯭ꯔꯥ ꯈꯪ ꯄꯣꯟꯇꯦ ꯅꯪꯒꯤꯗꯣ ꯗꯣꯟꯆꯥꯛ ꯀꯧꯔꯦ ꯍꯥꯏꯕ ꯍꯣꯏ ꯀꯩ ꯍꯥꯏꯒꯦ ꯅꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ ꯁꯨꯔꯁ ꯅꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ ꯀꯨꯟꯖꯕꯤ ꯍꯣꯏ ꯆꯦ ꯇꯧꯒꯦ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯀꯨꯟꯖꯕꯤ ꯀꯤꯀꯤꯠ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯇꯧꯁꯜꯂꯣ ꯅꯣꯡꯃꯗ ꯃꯤꯂꯤꯌꯟ ꯌꯧꯗꯣꯔꯤꯃꯤ ꯀꯨꯟꯖꯕꯤ ꯅꯣꯏ ꯃꯃꯥ ꯍꯣꯏ ꯂꯩꯇ꯭ꯔꯣ ꯆꯤꯆꯦꯅ ꯍꯪꯉꯛꯑꯦ ꯗꯣꯟꯆꯥꯅ ꯍꯪꯉꯛꯑꯦꯅ ꯍꯥꯏꯕꯤꯔꯣ ꯃꯃꯥ ꯍꯣꯏꯁꯨ ꯑꯗꯣ ꯃꯃꯥꯒ ꯂꯣꯏꯅꯅ ꯁꯤꯜꯆꯔꯗ ꯂꯥꯛꯑꯣ ꯗꯣꯝꯆꯥ ꯍꯣꯏꯗ ꯀꯣꯏꯔꯛꯑꯣ ꯃꯥ ꯏꯪꯕꯅ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ
ꯈꯨꯠꯁꯤ ꯏꯪꯕꯅ ꯆꯦ ꯃꯣꯃꯤꯗꯣ ꯉꯁꯥꯏ ꯑꯩꯒꯤꯅ ꯃꯔꯛ ꯑꯃ ꯂꯥꯏꯚ ꯊꯥꯈꯤꯕꯗꯣ ꯃꯔꯛꯇ ꯑꯗꯨꯒꯕꯨꯗꯤ ꯂꯥꯛꯑꯝꯕꯅꯦꯕ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯔ ꯈꯔꯗꯤ ꯏꯪꯁꯜꯂꯛꯑꯦ ꯌꯥꯝ ꯍꯦꯟꯖꯟꯅꯕꯨꯗꯤ ꯏꯪꯕꯗꯣ ꯑꯣꯏꯗ꯭ꯔꯤ ꯉꯁꯤꯗꯤ ꯈꯪꯏꯪ ꯏꯪꯁꯜꯂꯛꯑꯦ ꯑꯗꯒꯤ ꯍꯦꯟꯖꯥꯡꯁꯤꯁꯨ ꯏꯔꯣꯟꯕ ꯀꯣꯠꯅꯝ ꯀꯔꯤ ꯀꯔꯥ ꯇꯧꯗꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯑꯌꯨꯛꯁꯦ ꯊꯕꯛ ꯄꯨꯂꯞ ꯄꯨꯂꯞ ꯁꯨꯗꯣꯛꯑꯒ ꯍꯦꯟꯖꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯅ ꯆꯥꯊꯣꯛꯑꯒ ꯕ꯭ꯂꯦꯡꯀꯦꯠ ꯃꯅꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯤ ꯅꯨꯡꯗꯥꯡ ꯁꯟꯗꯥ ꯇꯥꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯒ ꯂꯥꯏꯞꯇ ꯋꯥꯔꯤ ꯁꯤꯟꯅꯔꯤ ꯑꯁꯤꯅꯤꯗ ꯋꯥꯔꯤ ꯍꯥꯏꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯂꯦꯟꯁꯤꯜꯂꯤꯀꯣ ꯃꯃꯥꯗꯤ ꯂꯩ ꯍꯥꯏꯕꯀꯣ ꯁꯨꯔꯁ ꯁꯤꯜꯆꯔ ꯀꯥꯏꯗꯅꯣ ꯆꯦ ꯑꯗꯨꯗꯣ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯗꯣꯝꯆꯥ ꯁꯣꯏꯈꯤꯅꯕ ꯅꯪ ꯃꯃꯤꯡꯗ ꯑꯗꯨꯏꯗꯣ ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯅꯣꯏ ꯄꯄꯥ ꯀꯩꯅꯣꯗꯣ ꯑꯃꯈꯛ ꯅꯣꯏ ꯄꯄꯥꯅꯤꯅꯦ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯎꯏꯌꯦꯅ ꯍꯥꯏꯕꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯗ꯭ꯔꯣꯞꯁꯦ ꯈꯔ ꯄꯣꯂꯤꯑꯣ ꯋꯥꯠꯄ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ ꯗ꯭ꯔꯣꯞꯁꯦ ꯈꯔ ꯄꯣꯂꯤꯑꯣ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯏꯋꯥꯠꯇ ꯋꯥꯅ ꯑꯗꯨꯝ ꯂꯩꯕꯅꯤꯗ ꯀꯤꯠ ꯑꯩꯗꯤ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯅꯥꯏ ꯏꯋꯥꯠꯇ ꯋꯥꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯃꯤ 8 ꯈꯛꯇꯪ ꯉꯥꯏꯈꯔꯦ ꯅꯩꯗ꯭ꯔꯥ ꯑꯩꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯣ ꯑꯗꯨꯝ ꯃꯤ ꯑꯃ ꯑꯅꯤ ꯀꯃꯦꯟ ꯈꯔ ꯈꯔ ꯌꯥꯝꯅ ꯃꯤ ꯑꯃ ꯑꯅꯤ ꯑꯅꯧꯕꯒ ꯆꯪꯁꯤꯜꯂꯛꯑꯗꯤ ꯀꯃꯦꯟꯒ ꯄꯨꯂꯞ ꯄꯤꯁꯜꯂꯛꯑꯗꯤꯅꯦ ꯑꯣꯇꯣꯃꯦꯇꯤꯛ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯂꯥꯛꯇꯦ ꯉꯁꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯇꯦ ꯄ꯭ꯔꯦꯃꯤꯁꯨ ꯂꯥꯛꯇꯦ ꯑꯅꯤꯇꯥꯁꯨ ꯂꯥꯛꯇꯦ ꯆꯦꯕꯦꯝꯆꯥꯁꯨ ꯂꯥꯛꯇꯦ ꯑꯅꯨꯁꯨ ꯂꯥꯛꯇꯦ ꯆꯦ ꯃꯣꯃꯤꯇꯥꯁꯨ ꯂꯥꯛꯇꯦ ꯏꯕꯣꯍꯜꯁꯨ ꯂꯥꯛꯇꯦ ꯁꯪꯀꯔꯖꯤꯠꯁꯨ ꯂꯥꯛꯇꯦ ꯅꯍꯥꯛꯀꯤ ꯃꯁꯛꯁꯦ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯐꯖꯩꯗ ꯑꯩꯗꯤ ꯑꯩꯒꯤ ꯔꯤꯌꯦꯜꯒ ꯚꯤꯗꯤꯑꯣꯒꯁꯦ ꯃꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯥꯟꯅꯗꯦ ꯌꯥꯏ ꯑꯗꯣ ꯀꯔꯝꯕꯅꯗꯤ ꯐꯖꯩꯅꯣꯗꯤ ꯈꯪꯗꯦ ꯑꯍꯟ ꯑꯣꯏꯁꯜꯂꯕꯅꯤꯅ ꯐꯖꯩ ꯍꯥꯏꯔꯁꯨ ꯀꯌꯥꯝꯗꯤ ꯐꯖꯅꯤ ꯅꯣꯏꯗꯧꯅꯗꯤ ꯐꯖꯔꯔꯣꯏꯗ ꯈꯨꯏꯖꯤꯜꯂꯦ ꯎꯟꯒꯁꯦ ꯂꯣꯏꯅ ꯀꯣꯞꯁꯜꯂꯛꯑꯦ ꯃꯥꯏ ꯃꯤꯠꯀꯁꯦ ꯁꯨꯔꯖ ꯁꯤꯡꯍ ꯑꯩꯗꯤ ꯃꯪꯒꯣꯜꯄꯨꯔ ꯖꯦꯔꯥꯒꯨꯟ ꯑꯃꯕꯨ ꯆꯠꯆꯗ꯭ꯔꯤꯑꯕꯀꯣ ꯃꯪꯒꯣꯜꯄꯨꯔ ꯑꯗꯣ ꯀꯩꯅꯣ ꯑꯩꯗꯤ ꯖꯦꯔꯥꯒꯨꯟꯒꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯦ ꯑꯗꯣ ꯁꯨꯔꯖ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅꯦ ꯃꯪꯒꯣꯜꯄꯨꯔꯗ ꯌꯨꯝꯁꯪ ꯀꯥꯕꯒꯤ ꯗꯦꯠ ꯇꯥꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯄꯥꯎꯕꯨꯗꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯕꯨꯗꯤ ꯈꯜꯂꯦ ꯑꯗꯣ ꯑꯩꯅꯕꯨꯗꯤ ꯃꯤꯇꯣꯞ ꯑꯣꯏꯔꯦꯗꯅ ꯄꯥꯎ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟꯗꯨꯗꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯧꯗꯣꯏꯅꯤ ꯑꯩꯗꯤ ꯃꯤꯇꯣꯞ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅꯗꯤ ꯁꯣꯏꯗꯅꯒꯤ ꯄꯥꯎ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯕꯦꯅꯥꯀꯥꯟꯗꯤ ꯅꯤꯡꯊꯦꯝꯕꯨꯝ ꯕꯦꯅꯥꯀꯥꯟꯗꯤꯒꯤ ꯃꯤꯡꯁꯦ ꯍꯥꯏꯗꯤ ꯍꯥꯏꯗꯕꯗꯤ ꯇꯧꯗꯕꯅꯦꯕ ꯑꯗꯣ ꯁꯣꯏꯗꯅꯒꯤ ꯄꯥꯎ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯣ ꯌꯨꯝꯁꯪ ꯀꯥꯕꯗꯣ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦꯕ ꯃꯇꯝ ꯃꯇꯝꯒꯤ ꯀꯣꯟꯇꯦꯟꯅꯤ ꯍꯥꯏꯔꯦꯀꯣ ꯑꯩꯒꯤꯅꯦ ꯚ꯭ꯌꯨꯁꯦ ꯎꯔꯒꯅꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅꯤꯡꯉꯦꯗ ꯑꯩꯕꯨ ꯀꯝꯅꯤꯡꯉꯦꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯚ꯭ꯌꯨꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯦꯗ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯉꯦ ꯉꯔꯥꯡꯒꯤ ꯃꯣꯃꯣ ꯀꯜꯂꯤ ꯍꯥꯏꯔꯤꯗꯣ ꯑꯇꯥꯅ ꯍꯧꯕ꯭ꯔꯣ ꯑꯣꯔ ꯃꯩꯗꯥꯅ ꯍꯧꯕ꯭ꯔꯣ ꯑꯣ ꯀꯩꯅꯣ ꯑꯩꯁꯨ ꯀꯩꯅꯣꯅ ꯍꯧꯔꯤꯅꯦ ꯃꯣꯏꯗꯥꯅ ꯍꯧꯔꯤꯅꯦꯕ ꯑꯗꯨꯒꯅꯦ ꯇꯟꯗꯣ ꯈꯔ ꯊꯥꯒꯤꯅ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯈꯤꯇꯪ ꯊꯥꯈꯤꯕ ꯃꯥꯜꯂꯦ ꯇꯟꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯍꯧꯖꯕꯅꯦꯕ ꯃꯣꯃꯣ ꯍꯧꯗ꯭ꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯍꯧꯔꯒ ꯎꯠꯂꯛꯀꯦ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯇꯥꯅꯗꯤ ꯑꯃꯨꯛ ꯍꯧꯈꯔꯦꯀꯣ ꯈꯔ ꯀꯨꯏꯔꯦ ꯑꯇꯥꯅ ꯇꯧꯔꯒ ꯑꯗꯒꯤ ꯑꯩꯅ ꯃꯣꯃꯣꯒꯤ ꯏꯁꯇꯦꯟꯗꯣ ꯅꯠꯇꯕꯗꯅꯦ
ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯑꯂꯟꯕ ꯃꯈꯨꯟ ꯑꯂꯟꯕ ꯀꯣꯟ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯀꯣꯟꯗꯨꯒ ꯇꯧꯔꯒꯅ ꯑꯩ ꯑꯇꯥꯅꯕꯨꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯑꯇꯥꯅ ꯍꯧꯕꯗꯨꯗꯤ ꯆꯥꯕ ꯌꯥꯗꯦ ꯌꯥꯝ ꯀꯜꯂꯦꯕ ꯀꯣꯟꯖꯝꯂꯣ ꯍꯦꯜꯂꯣ ꯃꯥꯅꯦ ꯊꯥꯕꯒꯤꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯟꯖꯤꯜꯂꯛꯏꯕꯅꯦ ꯊꯥꯕꯒꯤ ꯃꯥꯜꯂꯦꯅ ꯈꯜꯂꯤꯕ ꯑꯣꯏ ꯃꯥꯏ ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤꯕ ꯃꯇꯝ ꯋꯥꯅꯧꯔꯦꯅ ꯑꯍꯤꯡꯁꯦ ꯃꯪ ꯃꯪꯂꯨꯅꯨ ꯏꯆꯦ ꯃꯪꯂꯨꯔꯅꯨ ꯏꯆꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯪꯁꯦ ꯊꯥꯗꯣꯛꯄꯅ ꯐꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤ ꯑꯃꯅꯤꯒ ꯇꯧꯅ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯕꯅ ꯐꯗꯣꯔ ꯃꯥꯜꯂꯦꯗ ꯇꯧꯔꯤꯁꯦ ꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯦ ꯑꯅꯤꯟꯗꯤꯇꯥ ꯏꯕꯥꯏ ꯐꯨꯗꯔꯣ ꯀꯥꯟꯅꯒꯅꯤ ꯃꯇꯝ ꯊꯥꯅꯈ꯭ꯔꯦ ꯀꯩ ꯏꯁꯩꯅꯣ ꯍꯧꯖꯤꯛꯇ ꯁꯛꯈꯤꯗꯨꯕꯣ ꯑꯣ ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤꯕ ꯃꯇꯝ ꯍꯥꯏꯅ ꯑꯣ ꯃꯥꯏ ꯒꯣꯔꯦ ꯀꯞꯄꯤ ꯂꯣꯏꯔꯦꯅꯦ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯁꯦ ꯀꯞꯄꯤ ꯂꯣꯏꯔꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯃꯦꯟꯗꯨ ꯌꯥꯝ ꯇꯞꯇꯅ ꯏꯔꯦ ꯀꯩꯒꯤꯅꯣ ꯀꯃꯦꯟ ꯈꯔ ꯆꯥꯡ ꯆꯥꯡꯅ ꯏꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯒ ꯑꯩ ꯈꯨꯝꯈ꯭ꯔꯕꯅꯤꯅꯦ ꯇꯣ ꯌꯨꯂꯤꯋꯨꯠ ꯑꯩ ꯈꯨꯝꯈ꯭ꯔꯕꯅꯦ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯑꯩ ꯃꯅꯥꯁꯦ ꯐꯖꯅ ꯂꯥꯛꯊꯔꯦꯕ ꯂꯥꯛꯊꯔꯦꯕ ꯑꯩ ꯃꯅꯥꯁꯦ ꯆꯥꯛ ꯆꯥꯔꯦ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯌꯨꯂꯤꯋꯨꯠ ꯌꯥꯝ ꯂꯤꯛꯅ ꯃꯤ ꯆꯪꯉꯛꯏ ꯀꯩ ꯍꯥꯏꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯥꯕꯤꯗꯔꯦ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯌꯨꯂꯤꯋꯨꯠ ꯑꯩ ꯈꯦꯆꯤ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯇꯥꯕꯤꯗ꯭ꯔꯦꯒ ꯍꯥꯏꯔꯛꯏꯁꯤꯕꯣ ꯑꯩ ꯉꯁꯤ ꯈꯦꯆꯤ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏꯕ ꯆꯥꯛꯇꯣꯛꯑꯦ ꯑꯩꯕꯨ 3ꯂꯛ ꯁꯨꯔꯦꯕ ꯈꯨꯝꯃꯤꯁꯦ ꯑꯗꯨꯅꯅꯤ ꯍꯥꯏꯗꯣ ꯃꯤꯠꯁꯦ ꯅꯥꯔꯤꯁꯦ ꯉꯁꯥꯏꯁꯦ ꯅꯝꯕꯗ ꯅꯥꯔꯦ ꯃꯤꯠꯁꯦ ꯑꯩꯒꯤ ꯃꯤꯠꯁꯦ ꯅꯥꯔꯦ ꯁ꯭ꯋꯥꯏꯁꯦ ꯅꯝꯕꯗ ꯅꯥꯔꯦ ꯁꯨꯃꯥꯏꯅ ꯅꯝꯕꯗ ꯅꯥꯔꯦ ꯃꯣꯕꯥꯏꯜ ꯌꯦꯡꯃꯟꯅ ꯇꯧꯔꯤꯅꯤ ꯃꯣꯕꯥꯏꯜ ꯌꯦꯡꯃꯟꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔꯣ ꯀꯥꯏꯅ ꯀꯩꯅꯣ ꯍꯥꯏ ꯉꯥꯏꯈꯣ ꯄꯨꯡ ꯑꯃꯕꯨ ꯐꯥꯗ꯭ꯔꯤ ꯅꯪ ꯆꯠꯈ꯭ꯔ ꯀꯅꯥ ꯂꯩꯒꯦ ꯁꯤ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯅꯪ ꯃꯤ ꯑꯃꯅꯤꯇꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔ ꯀꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯍꯦ 10:30 ꯇꯥꯔꯦ 9:30 10:30 ꯄꯨꯡ ꯑꯃ ꯐꯥꯗ꯭ꯔꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ 11:30 ꯐꯥꯎ ꯂꯩꯒꯅꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯑꯣꯅ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯈꯔ ꯍꯥꯏꯔꯛꯎ ꯆꯦ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯑꯩ ꯑꯣꯏꯅ ꯍꯥꯏꯒ ꯊꯦꯡꯅꯕꯗ ꯏꯀꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯆꯨꯀꯣꯠ ꯍꯥꯏꯃꯟꯗꯅ ꯃꯥꯒ ꯊꯦꯡꯅꯕꯗ ꯏꯀꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯑꯣꯏꯅ ꯍꯌꯦꯡ ꯊꯦꯡꯅꯕꯗ ꯏꯀꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯆꯨꯀꯣꯠ
ꯅꯣꯛꯃꯟꯗꯅ ꯀꯩꯒꯤ ꯀꯅꯥꯅꯣ ꯏꯀꯥꯏꯗꯣꯏꯗꯣ ꯑꯩꯗꯤ ꯀꯩꯁꯨꯝ ꯏꯀꯥꯏꯕꯤꯗꯦ ꯅꯪ ꯑꯣꯏꯇꯥꯏ ꯏꯀꯥꯏꯗꯣꯏꯗꯣ ꯑꯩꯈꯣꯏꯗꯤ ꯊꯥꯔꯝꯅꯦ ꯃꯥꯏꯁꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯆꯪꯉꯛꯄꯗꯒꯤ ꯑꯗ ꯚꯤꯗꯤꯑꯣ ꯂꯧꯕ ꯈꯣꯠꯄ ꯖꯍꯥ ꯍꯪꯉꯛꯄ ꯈꯣꯠꯂꯛꯄꯁꯦ ꯑꯩꯗꯤ ꯇꯨꯖꯥꯝ ꯀꯌꯥ ꯈꯟꯗꯔꯦ ꯅꯪꯅ ꯏꯀꯥꯏꯈꯤꯒꯦ ꯉꯥꯏ ꯏꯀꯥꯏꯕ ꯌꯥꯗꯦ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ ꯅꯨꯄꯥꯅꯕꯨ ꯏꯀꯥꯏ ꯍꯥꯏꯕ꯭ꯔꯥ ꯁꯨꯔꯖꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯧꯖꯤꯛꯇ ꯅꯪ ꯃꯃꯤꯡꯁꯦ ꯍꯦꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯟꯗꯛ ꯏꯆꯦ ꯀꯩꯒꯤ ꯄꯦꯟꯗ꯭ꯔꯤꯅꯣ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯄꯦꯟꯕ ꯀꯧꯕ ꯂꯩꯕ꯭ꯔꯣ ꯄꯦꯟꯗꯕꯩ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤ ꯑꯄꯦꯟꯕ ꯀꯅꯥꯁꯨ ꯂꯩ ꯄꯣꯟꯇꯦ ꯄ꯭ꯔꯤꯊꯤ ꯏꯃꯥꯃꯛꯁꯨ ꯄ꯭ꯔꯤꯊꯤ ꯏꯃꯥ ꯅꯠꯇꯦꯅꯦ ꯁꯣꯔꯥꯔꯦꯟꯃꯛꯁꯨ ꯂꯩꯕꯥꯛꯇ ꯀꯨꯝꯕ ꯐꯪꯗꯦ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯅꯤ ꯃꯥꯒꯤꯁꯨ ꯑꯄꯦꯟꯕ ꯂꯩꯌꯦ ꯑꯄꯦꯟꯗꯕ ꯂꯩꯌꯦ ꯑꯗꯣ ꯁꯣꯔꯥꯔꯦꯟꯒꯤꯁꯨ ꯄꯦꯟꯗꯕ ꯂꯩꯅꯤ ꯂꯥꯏꯒꯤꯃꯛꯁꯨ ꯄꯦꯟꯗꯕ ꯂꯩꯔꯦ ꯇꯥꯏꯕꯪ ꯃꯤꯒꯤꯗꯤ ꯄꯦꯟꯗꯕ ꯂꯩꯔꯝꯃꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯤ ꯀꯅꯥꯁꯨ ꯄꯦꯟꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ ꯏꯠꯁ ꯃꯤ ꯊꯩꯕꯣꯡ ꯃꯃꯤꯠ ꯑꯃ ꯊꯦꯡꯀ꯭ꯌꯨ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃꯁꯨ ꯆꯪꯉꯛꯑꯦ ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅꯗꯤ ꯌꯦꯡꯖꯔꯝꯕꯅꯤꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯔꯤꯁꯦ ꯏꯟꯁꯇꯥꯗꯁꯨ ꯉꯔꯥꯡ ꯌꯦꯡꯉꯝꯃꯦ ꯅꯪꯒ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯝꯕ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯀꯣ ꯍꯥꯏ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯅꯪꯗꯤ ꯉꯁꯥꯏꯅ ꯋꯦꯜꯀꯝ ꯇꯧꯈ꯭ꯔꯕꯅꯦ ꯑꯩꯅ ꯃꯦ ꯍꯥꯏꯕ ꯃꯤ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯤ ꯍꯣꯏ ꯀꯤꯀꯤ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯁꯦ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯃꯥꯡꯗꯅ ꯑꯃ ꯅꯤꯡꯗꯅ ꯑꯃ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤꯅꯦ ꯌꯥꯔꯤꯉꯩ ꯀꯅꯥꯝꯇ ꯊꯥꯖꯔꯨꯔꯅꯨ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯅꯆꯦ ꯑꯩꯗꯤꯅꯦ ꯆꯩ ꯆꯥꯅꯅꯦ ꯂꯩꯔꯝꯅꯤ ꯈꯪꯉꯝꯅꯤ ꯀꯌꯥꯔꯛ ꯆꯩ ꯆꯥꯔꯦ ꯑꯗꯨꯃꯛꯇꯗꯅꯦ ꯍꯦꯛꯇ ꯌꯥꯗꯦ ꯆꯦꯕꯦꯝꯆꯥ ꯂꯥꯛꯑꯦ ꯆꯦꯕꯦꯝꯆꯥ ꯂꯥꯛꯑꯦ ꯑꯗ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯍꯟꯗꯛꯁꯦ ꯏꯆꯦ ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯨꯟ ꯉꯥꯛꯄ ꯆꯠꯂꯨꯔꯦ ꯍꯣꯏ ꯍꯣꯏ ꯊꯩꯕꯣꯡ ꯍꯣꯏ ꯍꯣꯏ ꯊꯩꯕꯣꯡ ꯃꯥꯅꯤ ꯃꯥꯅꯤ ꯂꯩꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯁꯜꯂꯕꯅꯤꯅ ꯅꯣꯏꯁꯨ ꯆꯠꯇꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯅꯅꯤ ꯃꯥꯅꯤ ꯆꯠꯂꯤꯗꯣ ꯑꯗꯨꯝ ꯐꯩꯀꯣ ꯑꯗꯣ ꯏꯁꯥꯁꯨ ꯆꯦꯛꯁꯤꯟꯕꯩ ꯃꯊꯧ ꯇꯥꯏꯅ ꯆꯠꯂꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯏꯁꯥꯗꯣ ꯈꯤꯇꯪ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯅꯪꯁꯨ ꯌꯨꯝꯗ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯝꯅꯃꯛꯇꯣ ꯌꯦꯡꯉꯒꯁꯨ ꯆꯠꯇꯥꯏꯅ ꯆꯦꯕꯦꯝꯆꯥ ꯑꯩꯗꯤ ꯂꯣꯏꯔꯝꯅꯦ ꯉꯁꯤꯁꯦ ꯄꯨꯔꯥ ꯑꯩ ꯂꯣꯏꯔꯦ ꯆꯦꯕꯦꯝꯆꯥ ꯑꯩ ꯉꯁꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯂꯥꯏꯚꯄꯨꯗꯤ ꯃꯇꯦꯛ ꯊꯥꯈꯤꯕꯅꯤ ꯉꯁꯤ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯕꯗꯅꯦ ꯑꯩꯁꯦ ꯂꯣꯏꯔꯦ ꯄꯨꯡ ꯑꯌꯨꯛꯀꯤꯅꯦ 7:30ꯗꯒꯤ ꯆꯠꯂꯦ ꯑꯃꯨꯛ 10:15ꯒꯤꯗꯨꯒ ꯍꯜꯂꯛꯑꯦ ꯑꯃꯨꯛ 10:30ꯒꯤꯗꯨꯒ ꯑꯃꯨꯛ ꯆꯠꯂꯦ ꯑꯉꯥꯡ ꯇ꯭ꯌꯨꯁꯟꯒꯤ ꯑꯃꯨꯛ 12:30ꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯂꯧꯔꯨꯔꯦ ꯑꯃꯨꯛ 1:30ꯗꯩ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯒ 8:30ꯗꯩ ꯑꯃꯨꯛ ꯍꯜꯂꯛꯏꯃꯤ ꯑꯩꯁꯦ ꯚꯥꯏꯔꯦꯜ ꯃꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛꯇ ꯊꯥꯒꯠꯄꯒ ꯚꯥꯏꯔꯦꯜ ꯍꯦꯛꯇ ꯆꯠꯂꯦ ꯑꯣꯏꯃꯥ ꯐꯔꯤꯃꯤꯅꯦꯗꯣ ꯑꯩꯈꯣꯏꯗꯤ ꯚꯥꯏꯔꯦꯜ ꯆꯠꯄꯤꯌꯨ ꯌꯥꯗꯦ ꯚꯥꯏꯔꯦꯜ ꯆꯠꯄꯤꯌꯨ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ ꯑꯗꯨꯝ ꯂꯩꯔꯤ ꯃꯐꯝꯗꯣ ꯑꯗꯨꯝ ꯂꯦꯡꯗꯉꯩꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯪꯒꯤꯗ ꯐꯔꯤꯃꯤꯅꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯄꯤꯛꯆꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯩꯕꯣꯡ ꯆꯪꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤ 2 hours ꯍꯣꯏ ꯆꯦ ꯈꯪꯗꯦ ꯑꯩꯕꯨꯗꯤ ꯑꯗꯨꯝ 2 hours ꯊꯥꯒꯦꯀꯣ ꯍꯧꯖꯤꯛ 1 hours ꯐꯥꯗ꯭ꯔꯤꯕ 59 minutes ꯌꯧꯔꯦ ꯑꯩꯕꯨꯗꯤ ꯑꯗꯨꯝ 2 hours ꯊꯥꯒꯦ ꯑꯗꯣ ꯆꯦ ꯍꯣꯏ ꯂꯥꯛꯑꯕꯅꯤꯅ ꯉꯥꯏꯍꯥꯛ ꯑꯃ ꯀꯔꯤ ꯑꯃ ꯑꯗꯨꯝ ꯂꯩꯔꯒ ꯇꯨꯝꯅꯤꯡꯉꯝꯃꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯒꯅꯤ ꯑꯩꯗꯤ ꯑꯗꯨꯝ 2 hours ꯐꯝꯒꯦ ꯉꯥꯏꯍꯥꯛꯇꯪ ꯀꯨꯏꯅ ꯀꯔꯤ ꯃꯊꯦꯜ ꯉꯁꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯆꯦ ꯉꯔꯥꯡ ꯅꯍꯥꯟ ꯏꯟꯁꯇꯥꯗ ꯔꯤꯜꯁ ꯑꯃ ꯊꯥꯒꯠꯄꯗꯣꯁꯨ ꯏꯟꯁꯇꯥꯗꯁꯨ ꯆꯠꯂꯦ ꯐꯦꯁꯕꯨꯛꯇꯁꯨ ꯆꯠꯂꯦ ꯍꯥꯏꯕꯀꯣ ꯏꯟꯁꯇꯥꯗꯅ ꯊꯥꯒꯠꯈꯤꯕꯗꯣ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯒꯤꯅꯦꯕ ꯔꯤꯜꯁꯇꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯔꯤꯜꯁꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯦꯠꯐꯣꯟ ꯄꯥꯜꯂꯤ ꯏꯁꯩꯗꯤ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯩꯁꯦ ꯈꯔ ꯀꯥꯎꯒꯜꯂꯦꯕ ꯑꯗꯨꯅ ꯏꯁꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯅꯤꯡꯁꯤꯡ ꯂꯩꯔꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯌꯦꯡꯉꯝꯃꯤꯅꯦꯕ ꯇꯣꯏꯅ ꯌꯦꯡꯉꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕꯣ
ꯏꯆꯦ ꯑꯩꯗꯤ ꯄꯤꯛꯄ ꯆꯥꯎꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯗꯤ ꯍꯣꯏ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯀꯩꯅꯣꯅ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯪꯈꯛꯇ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯃꯅꯤꯄꯨꯔꯤ ꯍꯧꯖꯤꯛꯇꯤ ꯃꯨꯛꯕꯥꯡ ꯇꯧꯔꯤꯕꯅꯦꯕ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯪꯒꯤ ꯋꯥꯔꯤꯒ ꯑꯗꯨꯝ ꯇꯧꯕꯗꯨꯅꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯅꯪꯒꯤ ꯋꯥꯔꯤꯒꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯈꯪꯉꯦꯕ ꯑꯩꯁꯨ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔ ꯑꯗꯨꯝ ꯑꯆꯧ ꯑꯆꯧꯕ ꯂꯩꯔꯤꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯅꯪꯁꯦ ꯈꯤꯇꯪꯗꯤ ꯇꯣꯞꯄ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯀꯌꯨꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯚ ꯊꯥꯕ ꯆꯦ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯆꯞ ꯆꯥꯅ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯄꯨꯡ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯔꯦ ꯑꯩꯁꯦ ꯆꯦ ꯏꯁꯥꯁꯦ ꯑꯥꯗꯩ ꯍꯜꯂꯛꯑꯒꯁꯨ ꯑꯃꯨꯛꯀꯒ ꯑꯃꯨꯛ ꯀꯣꯂꯥꯕꯔꯦꯁꯟ ꯑꯃꯨꯛ ꯇꯧꯔꯨꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯃꯦꯠꯃꯦꯠꯅ ꯑꯩꯁꯦ ꯇꯨꯝꯈ꯭ꯔꯦꯕ ꯇꯨꯝꯃꯒ ꯑꯗꯩ ꯑꯩꯈꯣꯏ ꯃꯨꯅꯤꯅ ꯍꯧꯗꯣꯔꯛꯄꯅꯦꯕ ꯑꯗꯨꯒ ꯐꯠ ꯂꯥꯎꯅ ꯑꯩꯁꯦ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯏꯃꯥ ꯑꯩ ꯂꯥꯏꯚ ꯊꯥꯗꯣꯏꯅꯤꯅꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦꯕ ꯄ꯭ꯔꯦꯃꯤꯀꯥ ꯆꯨꯝꯃꯦ ꯄ꯭ꯔꯦꯃꯤꯀꯥ ꯃꯥꯅꯁꯨ ꯍꯥꯏ ꯑꯗꯩ ꯑꯇꯣꯞꯄ ꯃꯤꯅꯁꯨ ꯑꯇꯣꯞꯄ ꯑꯃꯅꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯌꯨꯇꯨꯕꯔ ꯑꯃꯅꯁꯨ ꯍꯥꯏꯔꯛꯄꯅꯦꯕ ꯀꯥꯎꯈ꯭ꯔꯦ ꯀꯁꯥꯔꯒꯤꯗꯨꯗꯤ ꯄ꯭ꯔꯦꯃꯤꯀꯥ ꯕ꯭ꯂꯣꯛꯅꯗꯤ ꯍꯥꯏꯀꯣ ꯅꯪꯒꯤ ꯃꯔꯝꯗ ꯁꯨꯔꯖꯁꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯁꯜꯂꯦ ꯃꯌꯥꯝꯅ ꯀꯧꯅꯕꯁꯤꯗ ꯍꯣꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯨꯔꯖ ꯈꯪꯗꯅ ꯇꯧꯔꯤꯅꯦꯕ ꯁꯒꯥꯄꯝ ꯃꯥꯏ ꯍꯣꯏ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯩꯁꯦ ꯁꯥꯒꯩꯁꯨ ꯉꯁꯥꯏꯉꯩꯗꯤ ꯍꯨꯁ ꯇꯥꯔꯨꯗ꯭ꯔꯦꯕ ꯁꯒꯥꯄꯝ ꯁꯥꯒꯩ ꯍꯥꯏꯅ ꯅꯤꯡꯁꯤꯡꯉꯦ ꯍꯧꯖꯤꯛꯇ ꯂꯣꯏꯕ꯭ꯔꯥ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯗꯅ ꯀꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯗꯨꯝ ꯆꯥꯗꯤ ꯊꯣꯛꯄꯅꯤꯅ ꯑꯗꯨꯝ ꯆꯥ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯃꯤꯡꯒꯧꯗꯣ ꯑꯩ ꯃꯤꯠꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦꯕ ꯊꯩꯕꯣꯡ ꯅꯪꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯃꯇꯝ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ ꯃꯇꯝ ꯃꯥꯅ ꯍꯣꯡꯕ ꯂꯥꯛꯀꯦ ꯃꯇꯝ ꯑꯗꯨꯅꯤ ꯉꯥꯏꯅꯔꯤꯕꯁꯦ ꯍꯣꯏ ꯀꯤꯀꯤ ꯀꯩꯗꯧꯕꯅꯤ ꯊꯥꯁꯤ ꯊꯥꯅꯧ ꯂꯩ ꯄꯨꯔꯅꯤꯃꯥ ꯂꯩ ꯑꯃꯥꯕꯩꯁꯥ ꯂꯩ ꯑꯌꯨꯛ ꯂꯩ ꯅꯨꯡꯊꯤꯜ ꯂꯩ ꯑꯗꯨꯅꯤꯅ ꯑꯗꯩ ꯃꯇꯝ ꯃꯇꯝꯒꯤ ꯍꯩ ꯍꯥꯏꯔꯒꯅ ꯍꯩꯅꯧ ꯐꯪꯉꯦ ꯑꯇꯣꯞꯄ ꯀꯩꯀꯩ ꯃꯇꯝ ꯃꯇꯝꯒꯤ ꯐꯪꯅꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯈꯦꯠꯅꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯆꯀ꯭ꯔꯕ꯭ꯌꯨꯍꯁꯤꯁꯨꯅꯦ ꯑꯗꯨꯝ ꯅꯣꯡꯃ ꯅꯣꯡꯃꯩ ꯑꯍꯣꯡꯕ ꯂꯥꯛꯇꯣꯏꯅꯦꯕ ꯉꯁꯤ ꯑꯃ ꯍꯌꯦꯡ ꯑꯃ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯍꯣꯡꯕ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒ ꯆꯥꯎꯊꯣꯛꯄ ꯍꯥꯏꯒꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯍꯩꯗꯦꯀꯣ ꯀꯁꯥꯔꯒꯤ ꯌꯨꯇꯨꯕꯔ ꯄꯨꯂꯞ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯌꯦ ꯏꯆꯦ ꯔꯣꯃꯤ ꯑꯦꯟ ꯁꯨꯍꯤꯗꯨꯁꯨ ꯌꯥꯝ ꯃꯥꯟꯗꯅ ꯀꯥꯎꯔꯦꯗ ꯑꯩꯁꯨ ꯅꯪꯒꯤ ꯀꯩꯅꯣꯗꯤ ꯌꯥꯝ ꯌꯦꯡꯖꯕꯅꯤꯀꯣ ꯀꯃꯦꯟꯁꯨ ꯌꯥꯝꯅ ꯊꯥꯖꯔꯝꯕꯅꯤ ꯑꯗꯨ ꯅꯪꯗꯤ ꯅꯤꯡꯁꯤꯡꯕꯔꯣ ꯊꯩꯕꯣꯡ ꯍꯪꯒꯥꯝ ꯆꯥꯏꯌꯦ ꯏꯆꯦꯗꯤ ꯑꯩꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯑꯁ ꯏꯪꯕꯁꯤꯒ ꯍꯪꯒꯥꯝꯗꯤ ꯏꯪꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯆꯥꯗꯤ ꯆꯥꯅꯤꯡꯉꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯆꯥꯅꯤꯡꯉꯦ ꯃꯣꯔꯣꯛ ꯀꯥꯖꯤ ꯑꯃ ꯐꯖꯅ ꯇꯧꯅ ꯃꯦꯠꯂꯕ ꯃꯆꯤꯗ ꯍꯥꯎꯔꯅꯤꯍꯦ ꯏꯕꯣ ꯑꯩꯁꯨ ꯂꯥꯛꯀꯦꯕ ꯑꯟꯖꯨꯅ ꯑꯩꯁꯨ ꯂꯥꯛꯂꯦꯕ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯌꯥꯝꯁꯨ ꯅꯨꯡꯁꯤꯔꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯂꯥꯏꯚ ꯌꯥꯎꯕ ꯉꯝꯗꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯡꯁꯟꯕꯤꯔꯛꯀꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤꯔꯦ ꯑꯅꯤꯅꯤꯇꯥ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯅꯤꯅꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯄꯨꯡ 10ꯗꯒꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯉꯁꯤꯗꯤ ꯑꯩ ꯃꯑꯣꯡ ꯆꯥꯈꯤꯗ꯭ꯔꯦꯕ ꯕꯦꯝꯆꯥ ꯀꯦꯝꯁꯤ ꯏꯆꯦꯒꯤꯁꯨ ꯌꯦꯡꯉꯤꯗ ꯑꯩꯗꯤ ꯀꯥꯎꯗꯦꯗ ꯑꯝꯇ ꯀꯥꯎ ꯌꯥꯄꯣꯟꯇꯦ ꯀꯥꯎꯕꯤꯒꯅꯨ ꯊꯩꯕꯣꯡ ꯀꯥꯎꯕꯤꯒꯅꯨ ꯃꯇꯝ ꯑꯃꯗ ꯅꯆꯦꯒꯤꯁꯨ ꯃꯊꯧ ꯇꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯉꯤ ꯋꯥꯔꯤ ꯄꯨꯕ ꯑꯩꯈꯣꯏꯁꯦ ꯂꯥꯞꯅ ꯂꯩꯅꯔꯒꯁꯨ ꯃꯇꯝ ꯃꯇꯝꯗ ꯑꯗꯨꯝ ꯍꯦꯟꯕꯗꯕ ꯃꯊꯧ ꯇꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯉꯤ ꯑꯗꯨꯅ ꯀꯅꯥꯝ ꯀꯥꯎꯅꯗꯕꯅ ꯐꯩꯀꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯅ ꯂꯩꯕꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯩ ꯑꯐꯕꯅꯤ ꯑꯗꯨꯝꯅꯦ ꯀꯧꯅꯗ꯭ꯔꯁꯨ ꯉꯥꯡꯅꯗ꯭ꯔꯁꯨ ꯈꯪꯖꯤꯜꯂꯒ ꯂꯩꯅꯕꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯩ ꯑꯐꯕꯅꯤ ꯍꯌꯦꯡ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯇꯥꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯕ ꯈꯪꯄꯣꯟꯗꯦ ꯑꯗꯨ ꯃꯇꯝꯗꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯉꯝꯅꯕꯒꯤ ꯀꯥꯏ ꯌꯧꯔꯒꯦꯅꯦ ꯑꯩꯕꯨ ꯀꯥꯏ ꯌꯧꯔꯒꯦꯅꯦ ꯀꯤꯀꯤ ꯃꯨꯛꯕꯥꯡ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯏꯆꯦ ꯕꯦꯝꯆꯥ ꯃꯩꯇꯩꯒꯤꯁꯨ ꯌꯦꯡꯉꯤ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥ ꯊꯩꯕꯣꯡꯅ ꯅꯪꯒꯤꯁꯨ ꯌꯦꯡꯉꯤ ꯍꯥꯏꯕꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯍꯥꯏꯕ
ꯏꯆꯦ ꯕꯦꯝꯆꯥ ꯍꯛ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯁꯨꯔꯦꯁ ꯀꯁꯥꯒꯤ ꯌꯨꯇꯨꯕꯔ ꯃꯌꯥꯝꯗꯒꯤ ꯀꯅꯥꯅ ꯍꯦꯟꯅ ꯌꯦꯡꯉꯤ ꯗꯣꯟꯆꯥꯏ ꯑꯩꯕꯨꯔꯣ ꯑꯩꯗꯤ ꯑꯍꯦꯟꯕꯒ ꯂꯩꯇꯦ ꯑꯩ ꯂꯣꯏꯅ ꯈꯔ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯤ ꯂꯣꯏꯅ ꯌꯦꯡꯉꯦ ꯑꯍꯦꯟꯕꯗꯤ ꯂꯩꯇꯦꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯅꯦ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯑꯩ ꯑꯗꯨꯝ ꯇꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯒꯅ ꯑꯩ ꯆꯤꯟꯊꯤꯕ ꯅꯠꯇꯦꯀꯣ ꯏꯁꯄꯤꯁꯦꯜꯂꯤ ꯊꯩꯕꯣꯡꯒꯤꯗꯤꯀꯣ ꯊꯩꯕꯣꯡꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯖꯕ ꯅꯠꯇꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯀꯣ ꯑꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯧꯔꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯗꯨꯃ ꯌꯦꯡꯉꯦ ꯑꯗꯒꯤ ꯊꯩꯕꯣꯡꯒ ꯂꯣꯏꯅꯅ ꯀꯩꯅꯣꯅ ꯇꯧꯈꯤꯕꯗꯣ ꯀ꯭ꯋꯦꯁꯟꯒ ꯍꯪꯈꯤꯕꯗꯣ ꯑꯃꯈꯛꯇꯣ ꯃꯔꯣꯟ ꯈꯔ ꯈꯔ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯕꯗꯣ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯥꯒꯤꯁꯨ ꯌꯦꯡꯉꯤꯗ ꯍꯟꯗꯛꯇꯤ ꯀꯨꯏꯅ ꯌꯦꯡꯗ꯭ꯔꯕꯅꯤꯅꯅꯦ ꯃꯃꯤꯡꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯒꯤ ꯃꯥꯒꯤꯁꯨ ꯌꯦꯡꯉꯤ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯃꯤ ꯑꯍꯨꯝꯅꯦꯅ ꯆꯤꯡꯗ ꯃꯣꯔꯥꯝꯕꯒꯤꯁꯨ ꯌꯥꯝ ꯌꯦꯡꯉꯤ ꯃꯣꯔꯥꯝꯕꯒꯤꯁꯨ ꯌꯦꯡꯉꯦꯕ ꯃꯣꯔꯥꯝꯕꯗꯤ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯇꯕ ꯑꯗꯩ ꯑꯃꯅ ꯑꯃꯈꯛꯇꯣ ꯀꯩꯅꯣꯗꯣ ꯃꯌꯥꯡꯅ ꯀꯩꯅꯣ ꯄꯥꯡꯒꯜꯂ ꯑꯃꯈꯛꯇ ꯃꯔꯣꯟ ꯑꯈꯣꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯌꯦꯡꯉꯦ ꯍꯥꯟꯅꯗꯤ ꯕꯤꯇꯤ ꯀꯄꯜꯁꯦ ꯌꯦꯡꯉꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯗ꯭ꯔꯦ ꯕꯤꯇꯤ ꯀꯄꯜꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯏꯕꯀꯣ ꯑꯩꯉꯣꯟꯗ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯊꯩꯕꯣꯡꯗꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦ ꯕꯦꯝꯆꯥ ꯃꯥꯛꯇꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯗꯕꯅꯦ ꯃꯥ ꯊꯩꯕꯣꯡꯒꯤ ꯋꯥꯈꯜꯁꯦ ꯃꯑꯣꯡ ꯑꯃꯅꯦ ꯌꯥꯝ ꯆꯝꯕꯅꯦ ꯃꯤꯗꯣ ꯑꯍꯥꯟꯕ ꯂꯥꯏꯚ ꯌꯦꯡꯖꯕꯅꯤ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯈꯨꯟ ꯊꯦꯡꯀ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯌꯨꯀꯣ ꯀꯤꯠ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯟꯕꯤꯔꯛꯇꯦ ꯀꯤꯠꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯟꯕꯤꯔꯛꯇꯦ ꯍꯥꯏꯔꯦ ꯑꯟꯖꯨ ꯍꯜꯂꯛꯀꯦ ꯍꯌꯦꯡ ꯍꯜꯂꯛꯀꯦ ꯑꯟꯖꯨ ꯍꯥꯏꯅ ꯑꯟꯖꯂꯤ ꯍꯥꯏ ꯑꯩ ꯃꯤꯠꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦꯕꯣ ꯆꯦ ꯕꯦꯝꯆꯥ ꯑꯩ ꯃꯤꯠꯁꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦꯕ ꯃꯤꯠꯁꯦ ꯆꯣꯡꯊꯣꯛꯇꯣꯔꯕ ꯈꯪꯗꯦꯕ ꯇꯦꯕꯣꯟ ꯗꯤ ꯑꯦꯁ ꯄꯤ ꯊꯣꯏ ꯗꯤ ꯑꯦꯁ ꯄꯤ ꯊꯣꯏꯅ ꯅꯉꯣꯏꯗ ꯑꯁ ꯀꯩꯅꯣ ꯐꯨꯔꯤꯠꯀ ꯊꯣꯟꯕꯒꯗ ꯑꯁ ꯈꯪꯗꯦꯕꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯌꯥꯝ ꯑꯉꯥꯡꯅꯤꯀꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯁꯦꯝꯅꯦ ꯅꯪꯁꯨ ꯑꯉꯥꯡꯅꯦ ꯑꯗꯨꯒꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯑꯉꯥꯡꯇ ꯑꯉꯥꯡ ꯃꯥꯜꯂꯦꯕ ꯑꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯦꯕ ꯗꯤ ꯑꯦꯁ ꯄꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯤ ꯑꯩꯉꯣꯟꯗ ꯂꯩ ꯀꯤꯠ ꯃꯊꯦꯜ ꯀꯩ ꯆꯥꯒꯦ ꯏꯆꯦ ꯕꯦꯝꯆꯥ ꯍꯋꯥꯏ ꯀꯥꯡꯍꯧ ꯀꯥꯡꯃꯦꯠ ꯕꯦꯝꯆꯥ ꯀꯩꯗꯧꯔꯦ ꯃꯤꯇꯣ ꯀꯩꯗꯧꯔꯦ ꯃꯤꯠꯇꯣ ꯍꯥꯏꯕ ꯑꯩ ꯃꯤꯠꯁꯦ ꯆꯦ ꯕꯦꯝꯆꯥ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯚ ꯌꯦꯡꯗ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯂꯥꯒꯥꯇꯥꯔ ꯑꯩꯁꯦ 8:30ꯗꯒꯤ ꯂꯥꯏꯚ ꯌꯦꯡꯉꯛꯄꯅꯤꯅꯦ ꯆꯦ ꯕꯦꯝꯆꯥ ꯑꯩꯁꯦ 8:30ꯗꯒꯤ 11 ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯃꯣꯕꯥꯏꯜꯁꯦ ꯂꯩꯔꯕꯅꯤꯅꯅꯦ ꯁꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦꯕ ꯁꯤ ꯈꯨꯅꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯥꯔꯦ ꯑꯗꯨꯝ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯁꯤ ꯄꯥꯡꯒꯤꯁꯦ ꯅꯥꯏꯌꯦꯕ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯑꯩ ꯃꯤꯠꯁꯦ ꯃꯤꯠ ꯇꯥꯡꯗꯣꯔꯣ ꯈꯪꯗꯦ ꯃꯥꯅꯦ ꯑꯉꯥꯡꯅꯤ ꯏꯆꯦ ꯍꯣꯏꯕ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯦꯕ ꯈꯪꯗꯦꯗ ꯍꯌꯦꯡ ꯔꯤꯜꯁ ꯑꯃ ꯊꯥꯒꯠꯂꯛꯀꯅꯤ ꯊꯥꯒꯠꯂꯣ ꯌꯦꯡꯗꯣꯏꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯔꯤꯜꯁꯇꯤ ꯊꯥꯗꯣꯛꯇꯦ ꯏꯟꯁꯇꯥꯒꯤ ꯔꯤꯜꯁꯇꯤ ꯊꯥꯗꯣꯛꯇꯦ ꯊꯩꯕꯣꯡ ꯀꯦꯝꯁꯤ ꯍꯥꯏꯕꯀꯣ ꯊꯩꯕꯣꯡ ꯕꯦꯝꯆꯥꯅꯅꯦ ꯀꯦꯝꯁꯤ ꯍꯥꯏꯔꯤꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦꯅ ꯍꯥꯏꯔꯤꯕ ꯆꯦ ꯕꯦꯝꯆꯥ ꯑꯃ ꯍꯪꯒꯥꯝ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤ ꯍꯪꯒꯥꯝ ꯆꯥꯏ ꯍꯥꯏꯕꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯍꯪꯒꯥꯝ ꯆꯥꯏꯌꯦ ꯍꯥꯎꯅꯤ ꯀꯤꯠ ꯀꯩꯅꯣ ꯊꯩꯕꯣꯡ ꯍꯥꯎꯅꯤ ꯍꯥꯏꯕꯅ ꯍꯪꯒꯥꯝ ꯂꯞ ꯄꯦꯇꯤ ꯑꯅꯣꯞ ꯎꯞꯄꯣ ꯀꯨꯏꯔꯔꯣꯏ ꯑꯅꯣꯞ ꯎꯞꯄꯩꯁꯨ ꯂꯥꯛꯀꯅꯤ ꯑꯅꯣꯞ ꯎꯞꯄꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦꯅ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤꯒ ꯃꯥꯟꯗꯣꯏ ꯌꯥꯅꯤ ꯑꯅꯣꯞꯀ ꯎꯞꯁꯜꯂꯗꯤ ꯎꯞꯄꯛꯇꯣꯔꯕꯅꯤ ꯑꯅꯣꯞꯁꯨ ꯍꯥꯎꯋꯦ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯎꯔꯦ ꯍꯥꯏꯌꯦ ꯊꯩꯕꯣꯡ ꯅꯪꯁꯨ ꯂꯥꯏꯚꯀ ꯊꯥꯗꯣꯔꯛꯎꯅ ꯑꯩꯈꯣꯏ ꯆꯪꯉꯛꯀꯦ ꯅꯪꯒꯤ ꯂꯥꯏꯚꯇ ꯔꯤꯌꯦꯜ ꯎꯅꯔꯒ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯔꯒ ꯋꯥꯔꯤ ꯁꯨꯅꯕꯗꯣ ꯄꯥꯝꯃꯦ ꯂꯥꯏꯚꯇ ꯌꯥꯝ ꯋꯥꯔꯦꯗ ꯚꯤꯗꯤꯑꯣꯁꯨ ꯚ꯭ꯌꯨꯁ ꯂꯩꯇꯃꯤꯅ ꯂꯥꯏꯚ ꯌꯥꯏꯐꯔꯦ ꯂꯥꯏꯚꯇ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣꯗ ꯌꯦꯡꯒꯗꯕ ꯃꯤ ꯃꯌꯥꯝꯗ ꯂꯥꯏꯚꯇ ꯉꯥꯎꯅ ꯂꯩꯔꯕꯅꯤꯅ ꯀꯥꯏꯗ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨꯁ ꯀꯥꯅꯤ ꯑꯗꯨꯅꯤꯗ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯍꯪꯒꯥꯝ ꯄꯟꯊꯥꯁꯤꯗ ꯕꯣꯗꯤꯁꯦ ꯈꯔ ꯊꯥꯛꯍꯧꯔꯒꯦ ꯀꯨꯀꯤ ꯄꯥꯏꯔꯒ ꯂꯪꯅꯕ ꯍꯪꯒꯥꯝ ꯃꯇꯝꯗꯗꯤꯅꯦ
ꯃꯁꯥ ꯅꯣꯏꯊꯣꯛꯅꯩ ꯍꯥꯏꯕꯅꯦꯕ ꯅꯪꯒꯟꯒꯁꯦ ꯄꯥꯛꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯍꯪꯒꯥꯝ ꯃꯅꯥ ꯌꯥꯝ ꯆꯥꯕꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯆꯥꯔꯛꯑꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯍꯪꯒꯥꯝ ꯄꯥꯝꯃꯦꯕ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯪꯒꯥꯝ ꯌꯥꯝ ꯆꯥꯔꯛꯄꯅꯤꯅꯅꯦ ꯑꯩꯈꯣꯏꯁꯦ ꯂꯦꯡꯕꯥꯡꯒꯁꯨ ꯐꯟꯈ꯭ꯔꯄꯅꯤ ꯅꯪꯒꯟꯒꯁꯦ ꯖꯥꯡꯈꯣꯛ ꯑꯃꯗ ꯍꯦꯟꯅ ꯄꯥꯛꯏꯕ ꯍꯪꯒꯥꯝ ꯆꯥꯕꯁꯦ ꯐꯩꯌꯦꯕ ꯀꯤꯀꯤ ꯀꯁꯥ ꯅꯤꯉꯣꯜ ꯏꯆꯦ ꯀꯃꯦꯟ ꯄꯥꯕꯗꯣ ꯐꯩꯆꯠ ꯆꯠꯂꯦ ꯐꯩꯆꯠ ꯆꯠꯂꯦ ꯀꯩꯅꯣ ꯑꯩꯕꯨ ꯀꯩꯅꯣꯅꯦ ꯀꯥꯏꯗ ꯐꯩꯆꯠ ꯆꯠꯈ꯭ꯔꯒꯦꯅꯦ ꯏꯆꯦ ꯑꯩ ꯐꯣꯟꯁꯦ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥ ꯌꯥꯗ꯭ꯔꯦ ꯐꯦꯞꯇ ꯂꯧꯔꯤꯅꯤ ꯍꯥꯏꯕꯀꯣ ꯑꯣ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥ ꯑꯁ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯍꯦ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥ ꯌꯥꯗꯕꯁꯤꯗꯤ ꯑꯁ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯗꯤ ꯕꯦꯛ ꯀꯦꯃꯦꯔꯥ ꯌꯥꯗꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥ ꯌꯥꯗ꯭ꯔꯗꯤ ꯑꯁ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯍꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯅꯤ ꯁ꯭ꯋꯥꯏꯃꯨꯛꯀ ꯆꯠꯂꯦ ꯃꯣꯕꯥꯏꯜꯅ ꯁꯦꯜꯐꯤꯗ ꯇꯛ 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 ꯅꯝꯕꯅꯤꯅ ꯐꯣꯟ ꯀꯦꯃꯦꯔꯥ ꯌꯥꯗꯕꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯍꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯚ꯭ꯌꯨꯁꯇꯤ ꯋꯥ ꯇꯥꯔꯦ ꯆꯦ ꯕꯦꯝꯆꯥ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯖꯩꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯌꯦꯡꯉꯤꯀꯣ ꯆꯦ ꯕꯦꯝꯆꯥ ꯀꯩꯅꯣ ꯈꯜꯂꯨꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯚ꯭ꯌꯨꯁꯦ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯟ ꯇꯧꯗꯦ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯁꯤꯗꯤ ꯏꯆꯦ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯊꯩꯕꯣꯡ ꯑꯗꯨꯅꯤꯗ ꯚ꯭ꯌꯨꯁ ꯍꯥꯏꯅ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯦꯂꯤꯕ꯭रिꯇꯤ ꯑꯣꯏꯕ ꯀꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯏꯗꯤ ꯑꯦꯝꯅꯦꯁꯨ ꯅꯣꯏꯗꯤ ꯑꯣꯜꯔꯦꯗꯤ ꯁꯦꯂꯤꯕ꯭रिꯇꯤ ꯑꯣꯏꯔꯕ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯏꯁꯨ ꯚ꯭ꯌꯨꯁ ꯀꯥꯕ ꯀꯥꯗꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯀꯥꯈꯠꯈꯤꯕꯁꯨ ꯀꯥꯈꯠꯈꯤꯗꯣꯏꯅꯦꯕ ꯅꯣꯡꯃꯗ ꯐꯠ ꯂꯥꯎꯅ ꯑꯗꯨꯝ ꯀꯥꯈꯤꯕꯗ ꯑꯗꯨꯝ ꯁꯦꯂꯤꯕ꯭ꯔꯤꯇꯤ ꯑꯆꯧꯕꯒꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ 14K 15K 14K ꯑꯩꯅ ꯀꯥꯔꯤꯕ ꯚ꯭ꯌꯨꯁꯇꯨꯕꯨ ꯀꯩꯅꯣ 1Kꯒ ꯀꯥꯏ ꯅꯩꯗ꯭ꯔꯣ ꯑꯩꯒꯤ ꯚ꯭ꯌꯨꯁꯇꯣ ꯑꯩ ꯆꯩꯁꯨ ꯄꯥꯏꯗꯣꯔꯦ ꯊꯩꯕꯣꯡ ꯆꯩꯁꯨ ꯄꯥꯏꯗꯣꯔꯦ ꯊꯩꯕꯣꯡ ꯏꯁ ꯂꯣꯏꯔꯦꯍꯦ ꯆꯦ ꯆꯩꯁꯨ ꯄꯥꯏꯗꯣꯔꯦ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤ ꯈꯨꯟꯃꯣ ꯑꯩꯕꯨ ꯊꯩꯕꯣꯡ ꯃꯃꯤꯠꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯏꯃꯥꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯆꯝꯃꯦ ꯂꯣꯏꯅꯃꯛ ꯃꯤꯡ ꯍꯦꯛꯇ ꯀꯧꯔꯦ ꯑꯩꯈꯣꯏ ꯕꯦꯁ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯀꯣ ꯊꯩꯕꯣꯡ ꯅꯣꯏ ꯃꯃꯥꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯊꯩꯕꯣꯡꯁꯨ ꯌꯦꯡꯉꯨꯅ ꯌꯥꯝꯃꯦ ꯍꯥꯏꯕꯗ ꯃꯥꯒꯤꯁꯦ ꯊꯩꯕꯣꯡꯒꯤ ꯆꯍꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯛꯄꯗ 19 19 ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯒꯗꯧ ꯃꯥꯜꯂꯦ ꯁꯣꯔꯤ ꯑꯕꯣꯛ ꯀꯧꯔꯒꯦ ꯑꯗꯨꯗꯤ ꯋꯥꯔꯧꯕꯤꯅꯨ ꯀꯥꯏ ꯅꯪꯅ ꯑꯃꯨꯛ ꯇꯧꯁꯜꯂꯛꯏꯃꯤꯅꯦ ꯅꯪꯅ ꯑꯃꯨꯛ ꯊꯩꯕꯣꯡꯅ ꯑꯃꯨꯛ ꯈꯥꯏꯖꯟꯕꯤꯔꯦ ꯆꯦ ꯕꯦꯝꯆꯥ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯁꯤꯁꯇꯔ ꯍꯥꯏꯕ ꯑꯗꯣ ꯊꯩꯕꯣꯡ ꯅꯪꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 47 ꯁꯨꯔꯦ ꯃꯃꯥꯗꯣ ꯍꯥꯏ ꯃꯣꯏ ꯃꯃꯥꯗꯣ ꯆꯍꯤ 47 ꯁꯨꯔꯦ ꯑꯉꯥꯡꯅꯦ ꯅꯍꯥꯅꯦ ꯊꯩꯕꯣꯡꯒꯤꯗꯤ ꯆꯍꯤ 19 19 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤꯀꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯃꯥ ꯑꯩꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯅꯤ ꯂꯥꯏꯚꯇꯁꯨ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯇꯥꯔꯦ ꯑꯩ ꯃꯪꯗ ꯃꯨꯛꯕꯥꯡ ꯎꯔꯦ ꯊꯩꯕꯣꯡ ꯑꯩ ꯂꯥꯏꯚ ꯂꯣꯏꯔꯒ ꯁꯞ ꯇꯧꯔꯛꯄꯣ ꯍꯟꯕꯤꯔꯛꯎ ꯍꯥꯏꯕ ꯊꯩꯕꯣꯡ ꯕꯦꯝꯆꯥꯗꯁꯨ ꯇꯧꯔꯝꯒꯅꯤꯅꯦ ꯆꯦ ꯕꯦꯝꯆꯥꯗꯣ ꯊꯩꯕꯣꯡ ꯆꯦ ꯕꯦꯝꯆꯥꯗꯁꯨ ꯇꯧꯁꯟꯕꯤꯈꯣꯀꯣ ꯈꯪꯗꯦ ꯅꯣꯏꯗꯤ ꯈꯪꯉꯝꯒꯗ꯭ꯔꯥ ꯈꯪꯉꯝꯃꯣꯏꯗ꯭ꯔꯥ ꯇꯧꯁꯟꯕꯤꯈꯣ ꯀꯥꯏꯗꯣ ꯆꯦ ꯕꯦꯝꯆꯥꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯑꯩ ꯃꯪꯒ ꯃꯨꯛꯕꯥꯡ ꯎꯔꯦ ꯑꯟꯖꯂꯤꯒ ꯅꯠꯇꯦ ꯑꯩꯒ ꯊꯩꯕꯣꯡ ꯃꯃꯤꯠꯀ ꯍꯥꯏꯕꯅꯦ ꯅꯠꯇꯦ ꯑꯩꯒ ꯊꯩꯕꯣꯡ ꯃꯃꯤꯠꯀ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯊꯩꯕꯣꯡ ꯑꯟꯖꯂꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯑꯣ ꯑꯩꯗꯤ 26 ꯁꯨꯔꯦ ꯎꯔꯦꯗꯅ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ 27 28 ꯍꯥꯏꯅ ꯍꯥꯏꯗꯣ 26 27 ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯅꯦꯕ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ 22 21 22 23 ꯑꯍꯨꯝꯁꯤꯗ ꯂꯩꯔꯝꯒꯅꯤ 21 22 23 ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯃꯪꯗ ꯂꯥꯏꯚ ꯎꯔꯦ ꯀꯤꯗꯦꯕ ꯆꯦ ꯕꯦꯝꯆꯥꯅ ꯃꯪꯗ ꯂꯥꯏꯚ ꯎꯔꯦ ꯀꯤꯠꯅ ꯃꯪꯗ ꯃꯨꯛꯕꯥꯡ ꯎꯔꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯀꯁꯥꯔ ꯅꯤꯉꯣꯜꯅ ꯀꯔꯤ ꯑꯣꯏꯃ ꯑꯩꯈꯣꯏ ꯃꯨꯅꯤ ꯍꯨꯃꯥꯡ ꯁꯧꯔꯤꯅꯦ ꯅꯨꯅꯨ ꯎꯁ ꯅꯪꯅ ꯐꯨꯔꯤꯠ ꯑꯍꯟꯕꯁꯦ ꯂꯤꯠꯊꯣꯛꯏ ꯌꯦꯡꯉꯨꯅꯦ ꯅꯨꯅꯨ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦꯅꯦ ꯃꯃꯥꯏꯁꯦ ꯇꯨꯅꯨ ꯐꯦꯟ ꯊꯥꯔꯨꯔꯅꯨꯅ ꯅꯨꯅꯨ ꯍꯨꯃꯥꯡ ꯁꯧꯔꯦꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯆꯍꯤ ꯍꯥꯏꯕꯅꯦ ꯎꯔꯦ ꯍꯥꯏꯌꯦ
ꯑꯟꯖꯂꯤ ꯈꯨꯟ ꯍꯥꯏꯔꯣꯏ ꯑꯟꯖꯂꯤ ꯅꯪ ꯀꯥꯏꯒꯤꯅꯣ ꯑꯟꯖꯂꯤ ꯅꯪꯁꯨ ꯆꯦꯅꯦꯜ ꯍꯥꯡꯕ꯭ꯔꯣ ꯑꯟꯖꯂꯤ ꯌꯥꯏꯌꯦ ꯑꯣꯏꯁꯤ ꯍꯥꯏꯔꯦ ꯊꯩꯕꯣꯝꯃꯤꯅ ꯍꯥꯏ ꯆꯦ ꯕꯦꯝꯆꯥ ꯆꯦ ꯕꯦꯝꯆꯥꯕꯨ ꯀꯧꯁꯜꯂꯛꯑꯦ ꯑꯟꯖꯂꯤꯅ ꯑꯩ ꯃꯤꯠ ꯑꯅꯤꯃꯛ ꯆꯤꯛꯄꯅ ꯂꯣꯏꯔꯁꯨ ꯃꯥꯏ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦꯅꯦ ꯀꯩꯅꯣꯅꯦ ꯃꯤꯠꯆꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯨꯔꯦꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯎꯏꯔꯨꯔꯦꯕ ꯃꯪꯅꯤ ꯇꯥꯏꯕꯪꯅꯤ ꯈꯪꯗꯔꯦ ꯋꯥꯏꯇꯤꯗ ꯎꯅ ꯂꯩꯔꯦ ꯀꯔꯤꯕꯨ ꯑꯣꯏꯗꯣꯏꯕ ꯑꯩꯁꯦ ꯑꯁ ꯑꯗꯨꯅꯤꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯁꯦꯝ ꯀꯟꯗꯤꯁꯟꯅꯤ ꯅꯤꯡꯉꯣꯜ ꯇꯨꯝꯁꯤꯔꯣ ꯑꯌꯦ ꯆꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯃꯤꯠ ꯉꯥꯏꯍꯥꯛꯇꯪ ꯎꯏꯁꯜꯂꯨꯕꯗꯅꯦ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯨꯔꯦꯅꯦ ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝꯗꯣ ꯑꯃ ꯑꯃ ꯍꯪꯅꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯃꯤꯠꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯏꯁꯜꯂꯨꯏꯕ ꯑꯗꯣ ꯇꯨꯝꯊꯔꯨꯕꯩ ꯋꯥꯅꯤ ꯏꯆꯦ ꯃꯆꯥ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯉꯥꯏꯈꯣ ꯃꯤꯅꯤꯠ 10 ꯈꯛꯇꯪꯒ ꯉꯥꯏꯔꯣ ꯑꯗꯨꯒ ꯆꯠꯂꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯇꯧꯔꯒꯦ ꯍꯥꯏꯕ ꯆꯦ ꯃꯆꯥ ꯅꯪꯁꯨ ꯀꯩꯅꯣ ꯂꯥꯏꯚ ꯇꯧꯒꯦ ꯍꯥꯏꯔꯣ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯛꯄꯤꯗꯦ ꯀꯤꯀꯤ ꯌꯥꯎ ꯏꯆꯦ ꯇꯨꯝꯂꯣ ꯇꯨꯝꯈꯤꯔꯣꯏ ꯀꯤꯀꯤꯠ ꯑꯩ ꯇꯨꯝꯈꯤꯔꯣꯏ ꯅꯆꯦꯁꯦ ꯂꯩꯈꯤꯒꯦ ꯉꯥꯏꯍꯥꯛ ꯚꯥꯏ ꯑꯣꯏꯔꯒꯦ ꯑꯩꯁꯨ ꯂꯥꯏꯚ ꯊꯥꯒꯦ ꯍꯣꯏ ꯏꯆꯦ ꯃꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯚꯇ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤ ꯀꯅꯥꯝꯒ ꯀꯃꯦꯟ ꯏꯕꯤꯔꯛꯇꯦ ꯃꯣꯃꯤꯒꯤ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯑꯕꯀꯣ ꯆꯦ ꯃꯣꯃꯤ ꯈꯪꯗꯤ ꯈꯪꯉꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯂꯥꯏꯚꯁꯦ ꯄꯨꯡ 12ꯗꯒꯤ 13 ꯐꯥꯎꯕ ꯊꯥꯏꯑꯕ ꯃꯥ ꯈꯪꯗꯤ ꯈꯪꯉꯤꯅꯦꯕ ꯑꯗꯣ ꯃꯥꯒꯤꯅ ꯄꯨꯡ 9-ꯗꯩ ꯊꯥꯔꯁꯨ 10ꯗ ꯂꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯤ ꯂꯥꯛꯄꯤꯕꯗꯤ ꯌꯥꯕꯅꯤ ꯏꯆꯦꯅ ꯀꯧꯔꯦꯀꯣ ꯀꯔꯤ ꯍꯥꯏꯒꯦ ꯌꯨꯄꯥ ꯂꯥꯏꯚ ꯊꯥꯒꯦ ꯎꯏꯌꯦ ꯊꯥꯒꯦ ꯎꯏꯒꯦ ꯂꯥꯏꯚ ꯊꯥꯒꯦ ꯎꯏꯒꯦ ꯊꯥꯔꯒ ꯎꯏꯁꯜꯂꯣ ꯆꯦ ꯃꯆꯥ ꯆꯦ ꯕꯦꯝꯆꯥꯗ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯂꯥꯏꯚꯇ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯑꯟꯖꯂꯤ ꯍꯣꯏ ꯑꯗꯣ ꯑꯟꯖꯂꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯂꯩꯍꯧꯗ꯭ꯔꯤꯕꯅꯤ ꯃꯃꯤ ꯂꯣꯏꯍꯧꯗ꯭ꯔꯤꯕꯅꯤ ꯃꯃꯤ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯃꯥꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯃꯤ ꯌꯥꯝ ꯋꯥꯠꯂꯤ ꯏꯕꯣꯍꯜꯁꯨ ꯋꯥꯠꯂꯤ ꯑꯝꯇꯪ ꯄꯥꯎ ꯆꯦꯟꯕꯤꯔꯝꯃꯣ ꯆꯦ ꯕꯦꯝꯆꯥ ꯏꯕꯣꯍꯟꯗꯣ ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦ ꯕꯦꯝꯆꯥ ꯏꯕꯣꯍꯟꯁꯨ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯋꯥꯠꯂꯦ ꯃꯃꯤꯡꯗꯨꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯁꯪꯀꯔꯖꯤꯠꯁꯨ ꯋꯥꯠꯂꯤ ꯏꯕꯣꯍꯟꯁꯨ ꯋꯥꯠꯂꯦ ꯑꯗꯣ ꯆꯦ ꯕꯦꯝꯆꯥ ꯏꯕꯣꯍꯜꯗꯣ ꯑꯝꯇꯪ ꯄꯥꯎ ꯆꯦꯟꯕꯤꯔꯝꯃꯣ ꯉꯁꯥꯏꯗꯤ ꯂꯩꯍꯧꯕꯅꯤ ꯆꯦ ꯕꯦꯝꯆꯥꯒꯤ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐꯇ ꯑꯇꯣꯞꯄꯒ ꯁꯥꯔ ꯌꯨꯇꯨꯕꯔ 2-3 ꯂꯥꯏꯚ ꯀꯟꯅ ꯊꯥꯍꯧꯔꯤꯕꯅꯦ ꯑꯇꯣꯞꯄꯒꯤꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯨꯈꯤꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯊꯩꯕꯣꯡ ꯍꯣꯏ ꯆꯪꯕꯤꯔꯨꯔꯣ ꯑꯗꯨꯝ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯑꯩ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯁꯞꯄꯣꯔꯠꯁꯦ ꯄꯨꯂꯞ ꯇꯧꯒꯦ ꯃꯌꯥꯝꯒꯤ ꯍꯣꯏ ꯊꯩꯕꯣꯡ ꯊꯦꯡꯀ꯭ꯌꯨ IBS ꯕꯤꯖꯤ ꯑꯣꯏꯔꯦ ꯍꯥꯏꯔꯛꯄꯅꯦ ꯕꯤꯖꯤ ꯑꯣꯏꯔꯦ ꯍꯥꯏꯔꯛꯄꯅꯤ ꯆꯦ ꯃꯦꯝꯆꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅ ꯃꯦꯁꯦꯖ ꯑꯝꯇꯪ ꯇꯧꯕꯤꯈꯣ ꯃꯆꯦꯅ ꯉꯥꯏꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯍꯣꯏ ꯆꯦ ꯀꯨꯏꯔꯦ ꯆꯦꯒꯤ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯖꯈꯤꯕ ꯑꯩꯒꯤꯁꯨ ꯅꯧꯅ ꯆꯦꯅꯦꯜ ꯍꯥꯡꯖꯕꯅꯦ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯩ ꯇꯧꯗꯤ ꯇꯧꯔꯝꯒꯅꯤ ꯑꯟꯖꯂꯤ ꯈꯨꯟꯕ꯭ꯔꯣ ꯀꯥꯏꯅ ꯂꯩꯁꯦ ꯇꯧꯗꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯇꯧꯔꯤ ꯑꯩꯅ ꯇꯧꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤ ꯅꯪꯉꯣꯟꯗ
ꯀꯤꯀꯤꯠ ꯂꯩꯀꯥꯏ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯆꯣ ꯍꯣꯏ ꯃꯥ ꯑꯩꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯁꯨꯔꯦꯁ ꯁꯒꯥꯄꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯗꯣꯟꯆꯥꯏ ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯦ ꯁꯨꯔꯦꯁ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯇꯧꯖꯔꯛꯀꯦ ꯁꯨꯔꯦꯁ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯃꯤ ꯂꯣꯏ ꯆꯠꯅꯈꯔꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯕꯨ ꯃꯑꯣꯡ ꯑꯃ ꯑꯣꯏꯈꯔꯦꯅꯦ ꯉꯁꯤꯗꯤ ꯃꯤꯁꯨ ꯑꯝꯇ ꯂꯥꯛꯄꯤꯗꯦ ꯉꯁꯤꯗꯤ ꯑꯩꯅ ꯊꯥꯖꯕ ꯑꯩꯅ ꯈꯟꯖꯕ ꯃꯤ ꯀꯅꯥꯝ ꯂꯥꯛꯄꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗ ꯃꯤ ꯌꯥꯝꯅ ꯂꯤꯛꯄ ꯅꯨꯃꯤꯠꯁꯤꯒ ꯁꯨꯔꯁꯨ ꯂꯥꯛꯁꯜꯂꯦ ꯌꯥꯝ ꯏꯀꯥꯏꯌꯦ ꯑꯁꯦꯡꯕ ꯃꯤ ꯑꯅꯤ ꯈꯤꯇꯪꯒ ꯉꯥꯏꯅꯦ ꯑꯃ ꯁꯥꯊꯤꯌꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯤ ꯃꯩ ꯍꯧꯕ ꯂꯥꯏꯐꯅꯤꯍꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯤ ꯍꯣꯏ ꯃꯥ ꯆꯤꯡꯉꯦꯅꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯐꯃ ꯅꯤꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯆꯤꯡꯉꯦꯅꯦ ꯇꯨꯝꯅꯤꯡꯉꯦꯕ ꯑꯩ ꯇꯨꯝꯃꯅꯤꯕ ꯉꯝꯃꯔꯣꯏꯕ ꯃꯤꯁꯨ ꯂꯩꯇꯦ ꯑꯗ ꯇꯨꯝꯃꯅꯤ ꯑꯩ ꯉꯝꯗꯔꯦ ꯁꯨꯝ ꯁꯨꯝ ꯇꯧꯅ ꯃꯤ ꯂꯤꯛꯈꯔꯦ ꯍꯣꯏ ꯁꯨꯔꯁ ꯉꯁꯤ ꯃꯤ ꯌꯥꯝꯅ ꯂꯤꯛꯑꯦ ꯉꯁꯤ ꯀꯅꯥꯝ ꯂꯥꯛꯇꯦ ꯃꯤ ꯑꯅꯤ ꯈꯤꯇꯪ ꯉꯥꯏꯈꯔꯦ ꯀꯅꯥꯝ ꯂꯥꯛꯇꯦ ꯉꯁꯤ ꯕꯤ ꯍꯣꯏ VIC ꯅꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯏꯔꯛꯏꯁꯦ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕꯣ ꯀꯩꯅꯣ ꯅꯪ ꯏꯔꯛꯏꯁꯦ ꯑꯟꯖꯂꯤ ꯀꯨꯝꯔꯣꯛ ꯁꯨꯃꯥꯏꯅꯅꯦ ꯃꯤꯠꯁꯦ ꯈꯛꯇꯪ ꯎꯏꯕꯅ ꯑꯩ ꯅꯤꯡꯕꯅ ꯑꯩ ꯆꯤꯡꯉꯦꯕ ꯎꯏꯌꯦ ꯇꯨꯝꯅꯤꯡꯉꯤꯕ ꯅꯨꯃꯤꯠ ꯅꯥꯁꯦ ꯀꯨꯠꯈꯔꯦ ꯑꯗꯨꯝ ꯊꯝꯃꯁꯤ ꯃꯌꯥꯝ ꯁꯨꯔꯁ ꯊꯝꯃꯁꯤꯀꯣ ꯑꯩꯁꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯉꯁꯤ ꯂꯥꯏꯐꯀ ꯆꯠꯄꯒ ꯇꯣꯛꯑꯅꯤꯗ ꯍꯌꯦꯡꯗꯤ ꯃꯤꯠ ꯅꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨ ꯁꯔꯨꯛ ꯚꯤꯗꯤꯑꯣ ꯈꯔ ꯈꯔ ꯑꯗꯨꯝ ꯏꯗꯤꯇꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯅ ꯐꯔꯦ ꯑꯗꯣ ꯂꯥꯏꯚ ꯆꯠꯄ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤꯀꯣ ꯑꯩ ꯍꯌꯦꯡ ꯄꯨꯡ 10ꯗ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯥꯏꯕ ꯃꯤ ꯑꯅꯤꯈꯛ ꯂꯩꯔꯤꯁꯦ ꯕꯥꯏꯅ ꯍꯌꯦꯡ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯕ ꯇꯥꯔꯗꯤ ꯂꯥꯛꯎꯀꯣ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯏꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯣꯔꯤꯌꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯁꯨꯔꯁꯅ ꯒꯨꯗ ꯅꯥꯏꯠ ꯁꯨꯔꯁ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯍꯌꯦꯡ ꯄꯨꯡ 10ꯗ ꯂꯥꯏꯚ ꯊꯥꯒꯅꯤ ꯑꯗꯣ ꯁꯣꯏꯗꯅꯀꯤ ꯂꯥꯛꯎꯀꯣ ꯅꯟꯗꯨꯆꯥꯒꯤꯗ ꯑꯩ ꯉꯥꯏ ꯂꯩꯔꯝꯒꯦ ꯅꯪꯕꯨ ꯑꯩ ꯂꯥꯛꯑꯣꯏ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯎꯏꯒ ꯅꯤꯡꯂꯨꯅ ꯆꯤꯡꯕꯁꯦ ꯌꯦꯡꯉꯣ ꯅꯤꯡꯂꯨꯅ ꯆꯤꯡꯉꯤ ꯊꯝꯃꯁꯤ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯒꯨꯗ ꯅꯥꯏꯠ